ꯃꯌꯥꯝꯕꯨ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯒꯧꯔꯁ꯭ꯌꯥꯝ ꯍꯧꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯤꯖꯅ: ꯏꯃꯥꯒꯤ ꯅꯤꯃꯥꯏ, ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥ? ꯏꯃꯥꯅ ꯂꯩꯔꯤꯈꯩꯗꯤ ꯐꯩꯗꯣ, ꯏꯃꯥꯅ ꯁꯤꯈ꯭ꯔꯒ ꯅꯪꯕꯨ ꯀꯔꯝꯍꯥꯏꯅ ꯌꯨꯝꯁꯦ ꯄꯥꯜꯍꯧꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯍꯌꯦꯡꯅꯦ ꯑꯩꯅꯒ ꯁꯤꯈ꯭ꯔꯁꯨ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯦ ꯅꯪ ꯀꯥꯏꯊꯣꯛꯂꯒ ꯆꯥꯒꯅꯨꯀꯣ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯤꯕꯣ? ꯏꯃꯥꯕꯨ ꯁꯤꯗꯧꯔꯕ꯭ꯔꯣ? ꯁꯤꯒꯦꯒ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯤꯔꯣꯅꯦ꯫ ꯑꯣ, ꯅꯪꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯁꯤꯍꯟꯅꯤꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯍꯥꯏ ꯅꯄꯥ ꯌꯥꯅꯕ, ꯃꯤꯅ ꯏꯃꯥ ꯁꯤꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅꯩꯌꯦ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯁꯤꯈ꯭ꯔꯣ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯤ ꯁꯤꯈꯤꯔꯣꯏ꯫ ꯅꯪꯁꯦ ꯈꯔ ꯌꯥꯝꯅ ꯑꯣꯠꯈꯤꯒꯦ꯫ ꯍꯣ, ꯑꯣꯠꯄꯤꯔꯅꯨ꯫ ꯑꯩ ꯏꯃꯥꯅ ꯐꯝ ꯁꯦꯟꯅꯗꯅ ꯂꯩꯔꯒ ꯑꯃꯥꯡ ꯑꯁꯣꯏ ꯃꯌꯥꯝꯗꯣ ꯑꯩ ꯌꯦꯡꯕꯒ ꯉꯝꯂꯣꯏ꯫ ꯁꯤꯒꯦ ꯍꯥꯏꯔꯗꯤꯅꯦ ꯐꯝ ꯁꯦꯟꯅꯗ꯭ꯔꯤꯉꯩꯗ ꯀꯣꯛ ꯍꯦꯛ ꯁꯤꯈꯤꯕ ꯑꯗꯨꯅ ꯐꯔꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯁꯣꯔꯥꯠꯀꯤ ꯁꯦꯜꯗꯨꯅ ꯅꯪ ꯅꯌꯨ ꯊꯛꯀꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ? ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ, ꯑꯣꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯏꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯂꯥꯏꯔꯩꯕꯥꯛꯇꯒꯤ ꯁꯦꯜ ꯊꯧꯔꯛꯀꯗꯕꯁꯤꯗꯤ ꯑꯩ ꯇꯨꯝꯕꯒ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯦꯜ ꯈꯨꯊꯧꯗꯣ ꯑꯩꯁꯨ ꯈꯪꯉꯦꯕ꯫ ꯍꯥꯏ ꯅꯄꯥ ꯌꯥꯅꯕ, ꯅꯪ ꯑꯩꯅ ꯁꯥꯎꯔꯛꯂꯒꯅꯦ ꯇꯞ ꯇꯥꯈꯩ ꯆꯩꯔꯛꯀꯅꯤꯀꯣ꯫ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯁꯨꯡꯂꯧ ꯂꯧꯗꯦꯅꯦ ꯅꯪ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯍꯥꯏꯕꯣ? ꯍꯌꯦꯡ ꯁꯤꯈ꯭ꯔꯒ ꯂꯟ ꯊꯨꯝꯁꯦ ꯀꯥꯏꯊꯣꯛꯂꯒ ꯆꯥꯒꯅꯨ ꯍꯥꯏꯕꯗꯨ ꯅꯠꯇ꯭ꯔꯣ? ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤꯗ꯭ꯔꯤꯗꯅ, ꯍꯌꯦꯡ ꯁꯤꯔꯀꯥꯟꯗ ꯀꯩꯅꯣ ꯈꯟꯅꯔꯒ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ꯫ ꯃꯗꯨ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ꯫ ꯑꯗꯨꯗꯤ ꯀꯔꯤ? ꯑꯩꯁꯦ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯗꯧꯔꯤꯒꯦ ꯍꯥ? ꯈ꯭ꯋꯥꯡ ꯀꯣꯜꯂꯕ ꯂꯩꯕꯛꯅ ꯂꯩꯕꯥꯛ ꯊꯦꯡꯗꯧꯔꯕ ꯑꯩꯕꯨ ꯅꯪꯅ ꯑꯁꯨꯛ ꯆꯥꯛ ꯊꯣꯡꯍꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯗꯧꯔꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥ꯫ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯔꯨꯅꯨ꯫ ꯏꯃꯥꯗꯤ ꯍꯧꯖꯤꯛ ꯏꯟꯗ꯭ꯔꯤ ꯌꯥꯝ ꯁꯦꯡꯉꯤ ꯀꯩꯅꯣ, ꯀꯔꯤꯃꯠꯇ ꯇꯧꯗ꯭ꯔꯤ꯫ ꯃꯇꯝ ꯈꯔ ꯑꯗꯨꯝ ꯊꯣꯡꯕ ꯌꯥꯈꯤꯅꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯅꯪꯕꯨ ꯑꯩꯅ ꯁꯤꯈ꯭ꯔꯀꯥꯟꯗ ꯅꯇꯨꯗꯣ ꯊꯤꯔꯗꯤ ꯍꯌꯦꯡ ꯗꯥꯟ ꯌꯥꯕꯤꯅꯕ ꯂꯩꯔꯣꯏꯗ꯫ ꯀꯅꯥꯅ ꯃꯄꯥ ꯁꯥꯕꯤꯗꯣꯏꯕ? ꯋꯥꯈꯜꯗꯤ ꯈꯟꯗ꯭ꯔꯒ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯑꯗꯨꯒꯤꯕꯨ ꯏꯃꯥꯅ ꯋꯥꯗꯅ ꯂꯩꯔꯤ꯫ ꯂꯩꯀꯥꯏꯗꯒꯤ ꯀꯅꯥꯅꯣ ꯀꯣꯛ ꯅꯦꯛꯂꯒ ꯂꯣꯏꯔꯦ꯫ ꯑꯣ, ꯐꯩ, ꯅꯪꯅꯕꯨ ꯑꯗꯨ ꯈꯜꯂꯗꯤ ꯍꯌꯦꯡꯅꯦ ꯅꯪ ꯑꯩ ꯂꯩꯇ꯭ꯔꯀꯥꯟꯗ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯈꯤꯅꯤꯀꯣ꯫ ꯍꯧꯖꯤꯛꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ, ꯑꯁꯤꯕꯨ ꯋꯥꯅꯤꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯤ꯫ ꯀꯥꯟꯅꯗꯦ ꯏꯃꯥ, ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯨꯅꯨ꯫ ꯆꯥꯛ ꯂꯣꯏꯔꯝꯃꯣ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯦ꯫ ꯁꯤꯖ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯁꯤꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯅꯗꯤ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯇꯧꯕꯁꯤꯗꯏꯉꯥꯎ ꯉꯥꯎꯁꯤꯟꯅꯗꯅ ꯁꯨꯝ ꯂꯩꯔꯦꯅꯦ ꯇꯧꯔꯤꯁꯤ꯫ ꯁꯤꯖ ꯃꯥꯒꯤ ꯅꯨꯄꯥ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯁꯤꯖ ꯁꯥꯃꯨ ꯂꯣꯏꯕꯤ ꯍꯥꯏꯗꯅ ꯈꯪꯅꯔꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯂꯩꯀꯥꯏꯗꯨꯗ ꯁꯦꯜ ꯄꯥꯏꯕꯗ ꯂꯟ ꯊꯨꯝ ꯂꯩꯕꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯅꯤꯃꯥꯏꯁꯨ ꯅꯨꯄꯤ ꯊꯤꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯅꯤꯃꯥꯏꯅ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯂꯩꯁꯥꯕꯤ ꯀꯌꯥꯅ ꯅꯤꯃꯥꯏꯕꯨ ꯄꯥꯝꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯃꯥ ꯁꯤꯖꯒꯤ ꯈꯜꯂꯒ ꯑꯃꯨꯛꯁꯨ ꯇꯥꯟꯅꯩ꯫ ꯁꯤꯖ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯕꯁꯨ ꯆꯩꯁꯨ ꯑꯃ ꯇꯧꯔꯒ ꯃꯥꯒꯤ ꯁꯦꯜ ꯂꯩꯈꯤꯕꯁꯤꯡꯗꯨ ꯊꯧꯕ ꯍꯦꯛꯇ ꯆꯠꯂꯤ꯫ ꯅꯣꯡꯃ ꯊꯝꯕꯥꯜꯒꯤꯗ ꯁꯤꯖ ꯂꯥꯛꯏ꯫ ꯊꯝꯕꯥꯜꯅ, ꯑꯁ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯁꯥꯃꯨ ꯂꯣꯏꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯏꯅꯤ ꯇꯧꯔꯤꯁꯦ꯫ ꯍꯥꯏ ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯍꯥ? ꯑꯩꯕꯨ ꯅꯪ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤꯅꯦ꯫ ꯊꯝꯕꯥꯜ ꯇꯞꯅ ꯍꯥꯏꯖꯩ꯫ ꯑꯁ, ꯉꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯈꯨꯝꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯦꯡꯕ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯁꯦꯟꯊꯧꯗꯤ ꯀꯟꯈ꯭ꯔꯦꯍꯦ ꯑꯋꯣꯏꯕ꯫ ꯏꯅꯦ, ꯑꯩ ꯁꯣꯝꯗ ꯂꯩꯔꯦ, ꯁꯣꯝꯗ ꯂꯥꯛꯑꯣꯏꯅꯦ꯫ ꯑꯣ, ꯅꯪꯗꯤ ꯏꯪꯈꯣꯜ ꯁꯨꯔꯤꯕꯣꯏꯔꯦ? ꯀꯔꯤꯗꯤ ꯊꯥꯔꯤꯕꯅꯣ ꯇꯧꯔꯤꯕꯗꯨꯅ? ꯀꯔꯤꯕꯨ ꯊꯥꯔꯨꯗꯣꯏꯅꯣꯗ, ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯈꯔ ꯁꯨꯝ ꯊꯥꯔꯝꯕꯅꯤ꯫ ꯏꯅꯦꯕꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ? ꯑꯩꯁꯦ ꯇꯣꯏꯅ ꯂꯥꯛꯃꯟꯗꯅ ꯇꯟꯕꯨ ꯇꯜꯂꯕꯅꯤ꯫ ꯁꯦꯜ ꯈꯔ ꯂꯩꯕꯗꯣ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯏꯅꯦ, ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒꯤꯕꯨ ꯏꯅꯦꯅ ꯆꯩꯁꯨꯗꯨꯒ ꯄꯥꯏꯔꯒ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯥꯛꯂꯤꯕꯗꯨꯕꯨ
ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯩꯅ ꯄꯣꯊꯥꯗꯨꯅ ꯂꯩꯔꯗꯤ ꯅꯪꯅ ꯁꯦꯜꯗꯣ ꯍꯥꯠꯈ꯭ꯔꯦꯗꯅ. ꯅꯪꯒꯤ ꯅꯒꯨꯟ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤꯀꯣ ꯊꯝꯕꯥꯜ. ꯑꯗ ꯇꯥꯏꯍꯦ ꯏꯅꯦ. ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯏꯅꯦꯒꯤ ꯁꯦꯜ ꯈꯨꯊꯧꯁꯤꯗꯤꯕ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤꯗꯅ. ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯔꯤꯕ ꯍꯥ? ꯑꯣ, ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯦ ꯍꯥꯏꯌꯦ ꯂꯤꯛꯄꯁꯦ. ꯏꯅꯦꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯁꯨ ꯅꯠꯇꯦ. ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯕꯨ ꯀꯅꯥꯅ ꯆꯥꯗꯅ ꯂꯣꯏꯗꯣꯏꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯂꯩꯔꯗꯨ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯂꯩꯕ ꯁꯦꯜ ꯈꯖꯤꯛꯇꯨꯒꯤ ꯊꯧꯕ ꯂꯥꯛꯂꯤꯕꯅꯦꯕ. ꯅꯠꯇ꯭ꯔ ꯏꯅꯦ? ꯊꯝꯕꯥꯜ, ꯋꯥꯆꯣꯏ ꯉꯥꯡꯒꯅꯨꯀꯣ. ꯅꯪꯅ ꯇꯧꯔꯤꯕ ꯀꯗꯔꯗꯣ ꯑꯩꯁꯨ ꯈꯪꯉꯤ. ꯑꯩꯕꯨ ꯊꯥꯒꯠꯂꯒ ꯅꯪ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯅꯦ ꯅꯪꯁꯦ. ꯑꯩ ꯀꯩꯁꯨ ꯁꯦꯜꯗꯣ ꯍꯥꯠꯂꯣꯏꯌꯦ. ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯇꯦ. ꯍꯌꯦꯡꯂ ꯍꯪꯆꯤꯠꯂ ꯀꯩꯅꯣ ꯄꯤꯔꯒꯦ. ꯑꯩꯅ ꯑꯗꯨ ꯍꯥꯏꯔꯛꯀꯅꯤ ꯈꯜꯂꯦꯕ. ꯑꯗꯨ ꯍꯥꯏꯅꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯑꯩꯕꯨ ꯊꯥꯒꯠꯂꯤꯕꯗꯣ? ꯑꯩꯅꯦ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯇꯜꯂꯤꯀꯣ. ꯅꯁꯥꯅ ꯈꯪꯅ ꯊꯤꯜꯂꯛꯎ. ꯑꯩ ꯆꯠꯂꯦ. ꯁꯤ ꯍꯥꯏꯔꯝꯂꯒ ꯁꯤꯖ ꯆꯩꯁꯨꯗꯨ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ. ꯊꯝꯕꯥꯜꯅ ꯍꯥꯏꯍꯧꯏ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯅ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯗꯨ ꯃꯆꯥ ꯁꯨꯔꯣꯟ ꯀꯌꯥꯅꯣ ꯆꯥꯔꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕꯗꯨꯗ ꯁꯤꯀꯤ ꯑꯅꯥꯒꯤꯗꯃꯛ ꯁꯤ ꯇꯥꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯂꯤꯕꯅꯦꯕ. ꯀꯅꯥꯒꯨꯝꯕ ꯊꯃꯣꯏ ꯆꯥꯎꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯃꯥꯡꯊꯣꯛꯂꯁꯨ ꯌꯥꯕ ꯁꯦꯜꯅꯦꯕ. ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯨꯞꯄꯅꯤꯅ ꯊꯧꯕ ꯂꯥꯛꯂꯤꯕꯅꯤꯅꯦ. ꯑꯁꯤꯅꯅꯤꯅꯦ ꯃꯥꯅ ꯅꯨꯡꯉꯥꯏꯔꯤꯁꯦ. ꯃꯆꯥꯅꯨꯄꯥ ꯑꯃꯈꯛ ꯌꯥꯎꯕꯗꯨꯁꯨ ꯅꯨꯄꯤ ꯊꯤ ꯈꯪꯗ꯭ꯔꯦ. ꯍꯌꯦꯡ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯥꯒꯤ ꯃꯧ ꯑꯣꯏꯗꯣꯏꯁꯤꯕꯣ? ꯃꯥꯒꯤ ꯃꯃꯧ ꯑꯣꯏꯕꯗꯨꯃꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯈꯥꯡꯗꯧꯔꯤꯗ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯂꯝꯕꯤ ꯃꯄꯥꯜ ꯑꯗꯨꯗ ꯂꯩꯔꯝꯃꯤ. ꯅꯤꯃꯥꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯁꯥꯟꯇꯤꯅ, ꯑꯣ ꯇꯥ ꯅꯤꯃꯥꯏ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯅꯣꯏ ꯃꯌꯥꯝꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ? ꯑꯩꯕꯨꯗꯤ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ. ꯅꯤꯃꯥꯏ ꯆꯪꯂꯛꯏ. ꯑꯗꯨꯒ, ꯅꯣꯏ ꯃꯌꯥꯝ ꯀꯩꯗꯧꯔꯝꯃꯤꯅꯣ? ꯁꯤꯡꯖꯨ ꯆꯥꯗꯣꯏꯔꯣ? ꯇꯥꯃꯣꯕꯤꯅ, ꯍꯣꯏ, ꯁꯤꯡꯖꯨ ꯆꯥꯒꯦ ꯇꯧꯕꯅꯦ. ꯇꯥ ꯅꯤꯃꯥꯏ, ꯁꯤꯡꯖꯨ ꯂꯩꯅꯕ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯣ. ꯅꯤꯃꯥꯏ ꯁꯦꯜ ꯄꯤꯒꯦ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯇꯥꯃꯣꯕꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯪꯇꯟ ꯍꯦꯛ ꯇꯟꯕ ꯑꯃ ꯐꯥꯎꯔꯛꯏ. ꯑꯁ ꯇꯥꯃꯣꯕꯤ, ꯅꯪ ꯎꯕꯗ ꯁꯦꯜꯒ ꯁꯠꯇꯧ ꯇꯜꯂꯤꯌꯦ. ꯏꯕꯦꯝꯃ, ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯕꯅꯦ. ꯅꯣꯏ ꯏꯃꯥ ꯄꯥꯕꯗꯨꯁꯨ ꯃꯤꯡ ꯊꯣꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯅꯦ. ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅ ꯊꯣꯜꯂꯝꯈ꯭ꯔꯦꯕ. ꯇꯥꯃꯣꯕꯤ ꯁꯛ ꯊꯤꯕꯒꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯈꯪꯗꯕꯤ ꯅꯨꯄꯤꯅꯤ. ꯍꯣ, ꯑꯩꯁꯦ ꯁꯛ ꯊꯤꯖꯔꯁꯨ ꯅꯨꯄꯥꯗꯤ ꯐꯖꯕ ꯐꯪꯗꯣꯏꯅꯤ ꯈꯪꯉꯕꯣ? ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯥ ꯅꯤꯃꯥꯏ ꯍꯣꯏꯒꯨꯝꯕ. ꯅꯤꯃꯥꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ. ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯑꯦꯍꯦ. ꯅꯪꯒꯤꯁꯦ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯅꯛꯁꯤꯜꯂꯨꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ. ꯈꯔ ꯂꯥꯞꯅ ꯂꯩꯖꯒꯦ. ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ. ꯇꯥꯃꯣꯕꯤ ꯃꯈꯥ ꯇꯥꯔꯛꯏ. ꯑꯗꯣ ꯇꯥ ꯅꯤꯃꯥꯏ, ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯗꯕꯤ ꯂꯩꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯅꯥ ꯉꯥꯏꯔꯤꯅꯣꯕ? ꯇꯥꯃꯣꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯀꯨꯞꯅ ꯍꯪꯂꯤꯕꯗꯨꯕꯣ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯄ ꯀꯤꯔꯦꯅꯦ. ꯑꯩꯗꯤ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯄꯪꯀꯤꯗ ꯀꯤꯔꯦ. ꯕꯗꯅꯥꯝ ꯄꯤꯒꯦ ꯈꯜꯂꯗꯤ ꯍꯦꯛꯇ ꯄꯤꯕꯖꯥꯠꯅꯤ. ꯍꯧꯖꯤꯛꯁꯦ ꯅꯨꯄꯤꯅ ꯄꯥꯜꯂꯦ ꯂꯩꯕꯥꯛꯁꯦ. ꯃꯣꯏꯅꯕꯨ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ. ꯆꯨꯝꯒꯦꯔꯥ ꯂꯥꯟꯒꯦꯔꯥ ꯃꯣꯏꯒꯤ ꯃꯤꯆꯪ ꯉꯥꯛꯇꯅꯤ. ꯅꯨꯄꯥꯒꯤ ꯃꯤꯆꯪꯗꯤ ꯀꯅꯥꯁꯨ ꯂꯩꯔꯣꯏ. ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯦ, ꯅꯨꯄꯤꯗꯨꯅ ꯂꯨꯄꯥ ꯑꯁꯨꯛ ꯄꯤꯈ꯭ꯔꯣ, ꯁꯤ ꯉꯥꯛꯇꯅꯤ. ꯑꯗꯨꯅ ꯇꯥꯃꯣꯕꯤ, ꯌꯥꯔꯒꯗꯤ ꯅꯪ ꯑꯩꯒꯤ ꯏꯅꯥꯛꯇ ꯌꯥꯝ ꯅꯛꯁꯤꯜꯂꯛꯀꯅꯨ. ꯑꯁ ꯂꯣꯏꯔꯦꯍꯦ ꯇꯥ ꯅꯤꯃꯥꯏ, ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯃꯇꯥꯡ ꯆꯥꯗꯅ ꯀꯤꯔꯤꯕꯅꯦꯕ. ꯄꯛꯇ꯭ꯔꯦꯀꯣ? ꯑꯗꯣ ꯇꯥ ꯅꯤꯃꯥꯏ, ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯏꯗ ꯀꯣꯏꯊꯣꯔꯛꯀꯦ. ꯑꯩꯈꯣꯏꯗ? ꯂꯥꯛꯀꯅꯨ. ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯅꯥꯇꯩ ꯌꯥꯝ ꯆꯥꯗꯦꯀꯣ. ꯃꯥꯅ ꯆꯩꯔꯛꯄꯗ ꯅꯣꯏ ꯏꯀꯥꯏꯅꯤꯕ. ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯅꯨꯡꯉꯥꯏꯗꯧ マンꯗ꯭ꯔꯦ. ꯑꯩ ꯆꯠꯂꯒꯦ. ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯆꯠꯈ꯭ꯔꯦ. ꯁꯥꯟꯇꯤꯅ ꯍꯥꯏꯔꯛꯏ. ꯇꯥꯃꯣꯕꯤ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯍꯥ? ꯑꯩꯈꯣꯏꯅꯗꯤ ꯇꯥ ꯅꯤꯃꯥꯏꯁꯦ ꯐꯖꯅ ꯀꯧꯁꯤꯜꯂꯒ ꯁꯤꯡꯖꯨ ꯂꯩꯍꯟꯒꯦ ꯇꯧꯔꯒ ꯅꯪꯅ ꯄꯉꯥꯡꯗ ꯉꯥꯡꯁꯤꯟꯗꯅ ꯆꯦꯟꯈ꯭ꯔꯦꯅꯦꯁꯦ. ꯑꯩꯈꯣꯏꯅꯒ ꯋꯥ ꯉꯥꯡꯕ ꯐꯪꯕ ꯅꯠꯇꯦꯕ. ꯅꯪ ꯁꯤꯃ. ꯑꯩꯅ ꯅꯣꯏꯕꯨ ꯋꯥ ꯉꯥꯡꯒꯅꯨ ꯀꯥꯏꯅꯒ ꯍꯥꯏꯈ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯑꯗꯣꯏꯁꯨ ꯅꯪꯅ ꯑꯗꯨꯝ ꯉꯥꯡꯗꯅ ꯂꯩꯕꯗꯨꯗ ꯇꯥ ꯅꯤꯃꯥꯏꯁꯦ ꯄꯥꯈꯠꯇꯅ ꯆꯦꯟꯈ꯭ꯔꯦꯅꯦꯁꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯖꯃꯨꯅꯥꯅ, ꯍꯥꯏ ꯁꯤꯖꯥ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥ? ꯅꯈ꯭ꯋꯥꯡꯗꯤ ꯁꯨꯝ ꯀꯣꯟꯁꯤꯜꯂꯛ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ? ꯅꯃꯧ ꯑꯃ ꯊꯤꯅꯕ ꯇꯧꯕ ꯌꯥꯗꯕ꯭ꯔꯣ? ꯍꯣ, ꯃꯧ ꯂꯩꯇ꯭ꯔꯤꯌꯦ. ꯑꯩꯅ ꯐꯅꯌꯥꯝ ꯍꯥꯏꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯅꯥꯗ ꯍꯥꯞꯇꯦ. ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ. ꯑꯩ ꯁꯤꯕꯅ ꯍꯥꯟꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ. ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯚꯥꯞ ꯇꯥꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?
ꯏꯃꯥꯁꯤꯅ ꯁꯤ ꯌꯧꯅ ꯋꯥꯔꯦ ꯍꯥꯏꯔ ꯐꯥꯎꯕꯗ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯃꯥꯕꯨ ꯊꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯈꯪꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯗꯅꯤ ꯃꯥꯅ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯁꯤꯖꯦ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯤ ꯅꯪ ꯄꯪꯀꯨꯏ ꯀꯨꯏꯔꯔꯣꯏꯕꯣ꯫ ꯀꯥꯟꯅꯗꯦ ꯅꯝꯗꯅ ꯊꯤꯅꯕ ꯇꯧ꯫ ꯅꯣꯏ ꯑꯅꯤꯈꯛ ꯂꯩꯕꯗ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯂꯩꯔꯗꯤ ꯅꯪ ꯁꯤꯈ꯭ꯔꯒ ꯃꯥ ꯃꯇꯣꯝꯇ ꯌꯨꯝꯁꯤꯗ ꯈꯨꯅꯨ ꯈꯣꯡꯕꯒꯨꯝꯅ ꯈꯣꯡꯗꯨꯅ ꯃꯔꯥꯏ ꯂꯩꯖꯔꯅꯤ꯫ ꯖꯃꯨꯅꯥ ꯏꯕꯦꯝꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯃꯧ ꯑꯣꯏꯗꯧꯕꯕꯨ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯁꯦꯡꯕ꯫ ꯃꯁꯤꯗ ꯃꯣꯏꯅ ꯃꯧꯅꯤ ꯀꯥꯏꯅ ꯇꯧꯗꯧꯕꯗꯣ ꯎꯕꯗ ꯃꯤꯠꯁꯦ ꯅꯥꯗꯧꯔꯤꯕꯅꯤꯗꯣ꯫ ꯈꯜꯂꯨꯔꯗꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯐꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯀꯥꯟꯗ ꯇꯥꯃꯣꯕꯤꯒ ꯃꯣꯏ ꯑꯃ ꯑꯅꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯥꯃꯣꯕꯤꯅ "ꯏꯅꯦ ꯇꯥꯅꯤꯃꯥꯏ ꯂꯩꯕ꯭ꯔꯣ?" ꯁꯤꯖ ꯃꯃꯤꯠꯇꯨ ꯂꯥꯞꯅ ꯌꯦꯡꯕꯗ ꯀꯌꯥꯁꯤꯡ ꯐꯥꯠꯇꯅ ꯎꯕꯗꯨꯗ "ꯀꯅꯥꯅꯣꯅꯦ ꯅꯣꯏꯕꯣ? ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ?" "ꯏꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯉꯥꯛꯇꯅꯦ, ꯑꯩꯈꯣꯏꯕꯨ ꯈꯪꯗ꯭ꯔꯕ꯭ꯔꯣ?" "ꯅꯄꯥ ꯌꯥꯅꯩ ꯃꯆꯥ ꯁꯥ, ꯃꯤꯠꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ꯫ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯅꯤꯃꯥꯏ ꯍꯪꯂꯤꯕꯗꯨꯕꯣ?" "ꯁꯨꯝ ꯍꯪꯕꯅꯤꯗ, ꯂꯩꯇ꯭ꯔꯗꯤ ꯆꯠꯂꯒꯦ." "ꯍꯥꯏ ꯉꯥꯏꯈꯣꯅꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯌꯥꯗꯕ꯭ꯔꯣ? ꯅꯁꯛ ꯅꯁꯥꯁꯨ ꯑꯃꯠꯇ ꯈꯪꯗꯦ, ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯛꯂꯒ ꯇꯝꯒꯦ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ꯫ ꯉꯥꯏꯈꯣꯅꯦ ꯅꯣꯏꯕꯨ, ꯅꯁꯛꯕꯨ ꯂꯣꯏꯅ ꯐꯖꯒꯨꯝ ꯇꯧꯏꯅꯦ, ꯑꯗꯨꯒ ꯑꯃꯗꯤ ꯃꯃꯤ ꯁꯥꯃꯤ ꯎꯒꯨꯝ ꯇꯧꯏ, ꯈꯔ ꯅꯛꯁꯤꯜꯂꯛꯎꯅꯦꯍꯦ ꯎꯗꯦꯅꯦꯍꯦ." ꯑꯃꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣꯕꯤ ꯅꯪꯅꯦ ꯍꯥꯏꯔꯤꯁꯦ, ꯈꯔ ꯆꯪꯁꯤꯜꯂꯨꯅꯦ ꯅꯪꯕꯣ." "ꯀꯩꯅꯣꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯅꯛꯂꯁꯤ ꯐꯥꯎꯕ ꯎꯗ꯭ꯔꯗꯤ ꯎꯗ꯭ꯔꯕ ꯍꯥꯏꯗꯨꯅꯤ." ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯖꯃꯨꯅꯥꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯑꯉꯛꯄꯅꯤꯀꯣ, ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯗꯣ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ." "ꯍꯥ ꯀꯔꯤ ꯌꯨꯝ ꯌꯦꯡꯕ? ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯃꯣꯏ ꯑꯃꯨꯛꯇ ꯎꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ?" "ꯏꯍꯦ ꯑꯗꯨ ꯅꯠꯇꯦꯗ." "ꯑꯗꯨꯗꯤ ꯀꯔꯤ?" "ꯍꯧꯖꯤꯛꯇꯤꯅꯦ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯂꯨꯍꯣꯡꯗ꯭ꯔꯤꯀꯥꯟꯗ ꯅꯨꯄꯥ ꯃꯌꯨꯝ ꯍꯥꯟꯅ ꯌꯦꯡꯕ ꯆꯠꯅꯔꯦ, ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ." "ꯑꯣ ꯑꯩꯗꯤ ꯈꯪꯗꯦꯅꯦ, ꯑꯗꯨꯃꯥꯏꯅ ꯆꯠꯅꯔꯕ꯭ꯔꯣ ꯍꯥꯏꯁꯦ? ꯏꯃꯥꯏ ꯄꯦꯝꯃ, ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯅꯤꯃꯥꯏꯒ ꯈꯪꯅꯕ ꯌꯥꯎꯔꯝꯕ ꯇꯥꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗꯀꯣ ꯑꯩꯗꯤ꯫ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗꯕꯗꯨ ꯀꯨꯏꯔꯔꯣꯏ, ꯁꯣꯏꯗꯅ ꯄꯨꯔꯛꯂꯅꯤ ꯌꯨꯝ ꯌꯦꯡꯈ꯭ꯔꯕꯅꯤꯅ." "ꯀꯅꯥꯅ ꯈꯪꯕꯅꯣꯗ ꯅꯪꯁꯨ, ꯃꯣꯟꯗꯥꯒꯥꯗꯣ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈꯤꯔꯨꯅꯨ ꯑꯃꯨꯛꯇ." "ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯅꯤ, ꯃꯣꯏꯅ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯏꯕꯁꯦ ꯁꯣꯏꯗꯅ ꯈꯪꯅꯔꯝꯂꯅꯤ." ꯅꯤꯃꯥꯏ ꯆꯪꯉꯛꯏ꯫ ꯁꯤꯖꯅ "ꯏꯃꯥꯒꯤ ꯅꯤꯃꯥꯏ, ꯉꯁꯤꯗꯤ ꯏꯃꯥ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ, ꯑꯗꯨꯅꯅꯦ ꯅꯪ ꯉꯥ ꯑꯆꯧꯕ ꯑꯃꯠꯇ ꯂꯩꯔꯨꯁꯨꯁꯦ, ꯉꯥ ꯆꯥꯁꯤ, ꯅꯅꯦ ꯖꯃꯨꯅꯥꯁꯨ ꯑꯩꯈꯣꯏꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕ." ꯖꯃꯨꯅꯥ ꯇꯞꯅ, "ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯇꯧꯔꯤꯁꯤ, ꯃꯂꯪꯗ ꯇꯦꯟ ꯀꯥꯞꯄ ꯍꯥꯏꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯁꯤ꯫ ꯇꯧꯕꯨꯗꯤ ꯃꯃꯧ ꯐꯪꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ, ꯑꯗꯨꯅꯅꯤ." ꯅꯤꯃꯥꯏꯅ, "ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏꯁꯤꯕꯣ? ꯑꯩ ꯍꯦꯛ ꯍꯟꯖꯤꯜꯂꯛꯄꯗ ꯉꯥꯡꯗꯣꯏꯗ ꯇꯧꯗꯨꯅ ꯂꯩꯕ ꯏꯃꯥꯅ ꯉꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯉꯥ ꯂꯩꯔꯨꯁꯨ ꯀꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯏꯁꯥꯁꯦ ꯄꯥꯈꯠꯄ ꯑꯃꯕꯨ ꯌꯥꯎꯏꯗ." "ꯍꯥꯏ ꯄꯥꯈꯠꯂꯨꯅꯨ, ꯏꯃꯥꯁꯨ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ, ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧ, ꯁꯦꯜ ꯁꯤꯗ ꯂꯩꯔꯦ, ꯀꯨꯏꯔꯛꯀꯅꯨꯀꯣ, ꯀꯩꯊꯦꯜ ꯃꯆꯥꯗꯒꯤ ꯍꯦꯛꯇ ꯂꯩꯔꯛꯎ, ꯆꯠꯂꯨ." "ꯏꯃꯥ ꯂꯩꯕꯨꯗꯤ ꯂꯩꯒꯦꯕ, ꯑꯗꯣ ꯃꯔꯝꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯈꯪꯒꯦꯗꯅ." "ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯣꯅꯦ ꯅꯪꯕꯣ, ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯍꯥꯏꯒꯦꯕ." "ꯌꯥꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯃꯔꯣꯜ ꯑꯃ." ꯅꯤꯃꯥꯏ ꯃꯇꯣꯝꯇ ꯁꯣꯟꯖꯩ꯫ "ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯈꯣꯏ ꯃꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯕꯣ? ꯑꯩꯕꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯅꯦ, ꯃꯥꯏꯁꯤ ꯀꯩꯅꯣꯝꯃꯗꯤ ꯂꯩꯔꯤꯁꯦ, ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯣ꯫ ꯁꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯥꯏꯔꯛꯄꯁꯤ ꯏꯁꯥꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯦ, ꯏꯄꯥ ꯄꯥꯈꯠꯂꯤꯅꯤ." ꯑꯁꯨꯝꯅ ꯅꯤꯃꯥꯏꯅ ꯈꯜꯂꯤꯉꯩ ꯁꯤꯖꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ ꯅꯄꯥ ꯌꯥꯅꯩ ꯃꯆꯥ, ꯆꯠꯂꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪ ꯍꯥ? ꯀꯅꯥ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯅꯪ ꯑꯗꯨꯋꯥꯏꯗ ꯃꯪꯂꯤꯕꯅꯣ?" ꯖꯃꯨꯅꯥꯅ, "ꯁꯤꯖ ꯅꯪꯕꯨ ꯍꯌꯦꯡ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯀꯥꯟꯗ ꯆꯥꯕꯅ ꯐꯠꯇ꯭ꯔꯣ?" "ꯀꯔꯤꯒꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯕꯅꯣ? ꯁꯣꯏꯗ꯭ꯔꯕꯅꯤ, ꯃꯣꯏꯅ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯏꯗೋ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁꯣꯏꯗꯅ ꯂꯥꯛꯑꯗꯕꯅꯤ." ꯅꯤꯃꯥꯏ ꯃꯇꯣꯝꯇ ꯍꯥꯏꯖꯩ, "ꯀꯔꯤ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯍꯥꯏꯕ? ꯏꯃꯥ ꯀꯩꯅꯣ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯍꯥꯏꯗꯣ? ꯀꯅꯥꯅ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯂꯝꯂꯒꯦ?"
Nang hꯧꯖꯤꯛ ꯐꯥꯎꯕ ꯆꯠꯇ꯭ꯔꯤꯕꯣꯏꯔꯦ ꯅꯪ ꯆꯩꯁꯨꯁꯤꯅ ꯀꯂꯥꯒꯦ ꯍꯥ ꯅꯤꯃꯥꯏ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯁꯣꯟꯖꯩ ꯑꯁ ꯑꯩ ꯉꯁꯤꯁꯦ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯋꯤꯗ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯇꯧꯅꯦ ꯃꯔꯝ ꯍꯥꯏꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯗꯨꯒ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯄ ꯍꯥꯏꯕ ꯑꯃꯁꯨ ꯌꯥꯎꯔꯤꯅꯤ ꯆꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯕꯨ ꯌꯣꯜꯂꯗꯣꯏꯖꯥꯠꯂꯣ ꯇꯧꯕꯗꯤ ꯑꯩꯅ ꯂꯋꯥꯏꯁꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯝꯂꯒ ꯁꯍꯔꯔꯣꯝꯗ ꯑꯣꯏꯅ ꯂꯩꯔꯨꯕꯅ ꯐꯩ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯃꯗꯨꯅ ꯈꯔ ꯂꯝꯕꯤ ꯊꯣꯡ ꯅꯥꯇꯩ ꯆꯥꯏ ꯍꯥꯏꯗꯅ ꯑꯗꯨ ꯑꯣꯏꯖꯥꯠꯂ ꯈꯪꯗꯦꯅꯦ ꯑꯁ ꯉꯥꯕꯨ ꯂꯩꯔꯝꯗꯣꯏꯖꯥꯠꯂꯣ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯂꯇꯥꯅ ꯍꯩꯃꯥ ꯅꯤꯃꯥꯏ ꯅꯪꯕꯨ ꯉꯥ ꯂꯩꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯣꯏ ꯏꯇꯩꯃ ꯉꯁꯤꯗꯤ ꯋꯥꯈꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯉꯥ ꯆꯥꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯀꯔꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯅꯨꯄꯤ ꯊꯤꯗꯧꯔꯕ꯭ꯔꯣ ꯑꯗꯨꯒꯤꯔꯣ ꯍꯥꯏꯕ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯍꯥꯏꯗꯣ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯇꯩꯃ ꯅꯨꯄꯤꯒꯤ ꯅꯠꯇꯦꯗ ꯍꯥꯏꯅꯤꯃꯥꯏ ꯅꯪꯕꯨ 이내ꯗꯣ 시ꯕꯅ 한기바 따리니 누비도 티나바 떠오르니 누비 레이트가나 코이기 마낙다 마삭 파자비 아마 레이에 마도 옌게 하이브로 낭나 야라디 하이 헥다 노이다 타르키니 아스 이데마 아무도 타르키누다 아이코이슈 욤 홍브라 캉드리 하 까리야 욤 홍바 하이바 까다이다 홍드리바 ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯉꯥ ꯂꯩꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯛꯏꯕꯁꯤꯅꯤ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯑꯃꯕꯨ ꯌꯥꯎꯔꯤꯌꯦ ꯋꯥꯈꯜꯒꯁꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯗꯨꯅ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯂꯝꯕꯤ ꯊꯣꯡ ꯌꯥꯝꯅ ꯇꯩ ꯆꯥꯗꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯌꯣꯟꯊꯣꯛꯂꯝꯂꯒ ꯁꯍꯔꯔꯣꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯔꯕꯅꯤ ꯏꯃꯥꯗ ꯑꯗꯨꯅ ꯏꯃꯥꯅ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯂꯥꯛꯈꯤꯕꯁꯤꯅꯤ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯃꯃꯥ ꯃꯆꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅꯗꯕꯤꯗ ꯄꯪꯍꯥꯗ ꯍꯔꯥꯎꯅꯩ ꯅꯤꯃꯥꯏ ꯉꯥ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯉꯥ ꯄꯨꯔꯛꯑꯦ ꯑꯗꯣ ꯉꯁꯤꯗꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯅꯤꯅ ꯏꯅꯦꯁꯨ ꯄꯨꯟꯅ ꯁꯤꯗ ꯆꯥꯈ꯭ꯔꯁꯤ ꯑꯩꯗꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯗ ꯑꯩꯁꯨ ꯉꯁꯤꯗꯤ ꯋꯥꯈꯜꯒꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯈ꯭ꯋꯥꯡꯒꯁꯦ ꯊꯤꯡꯈꯠꯄꯣꯏ ꯍꯦꯛ ꯅꯤꯡꯉꯤꯍꯦ ꯖꯃꯨꯅꯥꯅ ꯅꯨꯡꯉꯥꯏꯌꯨ ꯅꯨꯡꯉꯥꯏꯌꯨ ꯅꯣꯏꯅ ꯃꯥꯅ ꯆꯥꯛ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯅꯗꯕꯤꯗ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯌꯨꯀꯣ ꯑꯩꯕꯨꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯐꯪꯗꯧꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯣꯏꯅ ꯃꯥꯅ ꯆꯥꯛ ꯈꯠꯇꯤ ꯈꯠꯅꯔꯛꯀꯅꯨꯀꯣ ꯏꯅꯦ ꯀꯔꯤꯒꯤ ꯈꯠꯅꯗꯣꯏꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯕꯣ ꯀꯔꯤꯒꯤ ꯈꯠꯅꯔꯨꯅꯤ ꯍꯥꯏꯒꯦ ꯖꯃꯨꯅꯥ ꯇꯞꯅ ꯁꯣꯟꯖꯩ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯩꯁꯨ ꯍꯥꯏꯈꯤꯔꯣꯏ ꯃꯣꯏꯒꯤ ꯀꯨꯝꯍꯩꯁꯦ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯅꯤꯃꯥꯏꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯆꯥꯛꯁꯨ ꯇꯣꯛꯂꯕꯅꯤꯅ ꯀꯃꯥꯏꯅ ꯍꯥꯏꯅꯈ꯭ꯔꯕ ꯃꯤꯁꯤꯡꯗꯣ ꯂꯥꯛꯑꯦ ꯍꯥꯏꯔꯗꯤ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯄꯥꯎꯗꯣ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯍꯥꯏ ꯑꯉꯥꯎꯕ ꯃꯇꯥꯡꯗꯨꯗ ꯅꯪ ꯌꯥꯎꯍꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯄꯨꯡꯉꯛ ꯍꯤꯡꯉꯛꯂꯨꯔꯕꯅꯤ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯑꯁꯨꯛ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯏꯃꯥ ꯈꯛꯇ ꯋꯥꯗꯣ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕ ꯍꯥꯏꯁꯦ ꯋꯥꯗꯤ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯗ ꯆꯨꯝꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯑꯝꯕꯅꯤ ꯑꯗꯣ ꯁꯣꯏꯗꯤ ꯁꯣꯏꯔꯔꯣꯏ ꯍꯥꯏꯔꯝꯕ꯭ꯔꯣ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯒꯦ ꯁꯣꯝꯗꯅ ꯖꯃꯨꯅꯥ ꯇꯨꯃꯤꯟꯅ ꯊꯤꯛ ꯅꯣꯛꯂꯤ ꯀꯅꯥꯅ ꯈꯪꯒꯦꯅꯦ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯅꯣ ꯈꯪꯗꯦ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ ꯑꯗꯨꯕꯨ ꯏꯃꯥꯗ ꯑꯃꯨꯛ ꯍꯪꯂꯛꯂꯤꯕꯁꯤꯕꯣ ꯅꯤꯃꯥꯏ ꯑꯉꯛꯄ ꯑꯃ ꯐꯥꯎꯔꯛꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯗꯤ ꯃꯤꯁꯤꯡꯗꯨ ꯊꯦꯡꯁꯨ ꯊꯦꯡꯅꯍꯧꯗꯅ ꯀꯃꯥꯏꯅ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗꯣꯏꯅꯣ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩꯗꯤ ꯅꯪꯒ ꯌꯥꯅꯔꯒ ꯆꯪꯂꯛꯂꯤꯕꯣꯏꯅꯤ ꯈꯜꯂꯨꯔꯦ ꯑꯗꯣ ꯃꯃꯜꯗꯤ ꯀꯌా ꯍꯥꯏꯅꯈ꯭ꯔꯒꯦ ꯏꯃꯥꯅ ꯀꯔꯤꯅꯣꯅꯦ ꯃꯃꯜ ꯂꯧꯅꯤ ꯍꯥꯏꯕ꯭ꯔꯅꯦ ꯇꯧꯕꯗꯤ ꯍꯧꯖꯤꯛꯀꯥꯟꯁꯦ ꯁꯦꯜ ꯌꯥꯝ ꯂꯧꯅꯔꯕꯅꯤ ꯃꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯁꯨ ꯄꯤꯕ ꯇꯥꯔꯦꯗꯅ ꯅꯤꯃꯥꯏ ꯃꯥꯅ ꯈꯜꯂꯝꯕ ꯋꯥꯗꯣ ꯏꯌꯣꯟ ꯑꯣꯟꯅꯔꯛꯄꯗꯨꯗ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯁꯦ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤꯗꯣ ꯅꯠꯇꯕ꯭ꯔꯣ ꯍꯥꯏ ꯁꯤꯒꯩꯖꯟ ꯀꯗꯥꯏꯗꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯕꯅꯣ ꯌꯨꯝꯁꯤꯗ ꯃꯧ ꯂꯥꯛꯂꯝꯃꯦ ꯀꯅꯥꯒꯤ ꯃꯧ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯩꯅ ꯈꯜꯂꯝꯁꯤꯗꯤ ꯑꯣꯟꯅ ꯇꯩꯅꯔꯦꯗꯅ ꯅꯠꯇꯦ ꯀꯅꯥꯒꯤ ꯃꯧꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩꯗꯧꯕ ꯂꯥꯛꯂꯝꯃꯤꯕ ꯃꯣꯏꯗꯤ ꯈꯪꯗꯦ ꯃꯁꯛ ꯃꯁꯥꯁꯨ ꯀꯌా ꯈꯪꯗꯦ ꯏꯃꯥꯗꯤ ꯑꯃꯕꯨ ꯂꯥꯛꯑꯗꯤ ꯏꯌꯥꯗ ꯌꯥꯏꯀꯣ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯑꯩ ꯃꯧ ꯂꯧꯕꯒ ꯉꯝꯖꯔꯣꯏꯀꯣ ꯑꯁꯨꯛ ꯀꯨꯏꯅ ꯄꯥꯈꯪ ꯑꯣꯏꯔꯛꯂꯒ ꯃꯧ ꯂꯧ ꯍꯥꯏꯁꯤꯕꯨ ꯍꯥꯏ ꯅꯄꯥ ꯌꯥꯅꯕ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯃꯧ ꯂꯧ ꯍꯥꯏꯒꯦꯅꯦ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯃꯧ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯨꯗꯤ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯨꯝꯁꯤꯗ ꯅꯪꯒ ꯈꯪꯅꯕꯗꯣ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯅꯤꯅꯦ ꯁꯤꯒꯩꯖ ꯅꯪꯕꯣ ꯑꯁ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ
ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ ꯃꯁꯥ ꯈꯪꯗꯅ ꯃꯤꯒꯤ ꯃꯌꯨꯝ ꯍꯦꯛꯇ ꯆꯪꯂꯛꯏꯗꯨꯕꯣ? ꯍꯥꯏ ꯑꯩꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯅ ꯅꯨꯄꯥꯒꯤ ꯌꯨꯝ ꯌꯦꯡꯕ ꯌꯥꯝ ꯆꯠꯅꯔꯦ ꯍꯥꯏ ꯑꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯤꯔꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎꯔꯤꯗꯣ ꯍꯥ ꯉꯥꯒ ꯆꯥꯔꯤꯁꯦ ꯑꯁ ꯂꯣꯏꯔꯦ ꯑꯩꯅꯗꯤ ꯌꯨꯝ ꯍꯣꯡꯁꯤ ꯍꯥꯏꯗꯨꯗ ꯌꯨꯝ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕꯣꯏ ꯅꯤꯡꯗꯨꯅ ꯍꯔꯥꯎꯔꯤ ꯈꯪ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯀꯅꯥꯅ ꯃꯣꯏꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯒꯦꯕ? ꯖꯃꯨꯅꯥꯅ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯣꯏ ꯅꯃꯥ ꯅꯆꯥꯒꯤ ꯀꯨꯝꯍꯩꯁꯦ ꯅꯣꯏꯅ ꯄꯥꯎ ꯁꯨꯡꯐꯥꯎ ꯐꯥꯎꯅꯗꯅ ꯅꯨꯡꯉꯥꯏꯅꯕꯗꯣ ꯑꯩꯁꯨ ꯉꯥ ꯊꯣꯡꯕ ꯆꯥꯕ ꯐꯪꯂꯦꯗꯅ꯫ ꯅꯤꯃꯥꯏꯅ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯉꯥꯁꯦ ꯆꯥꯔꯝꯂꯣꯏꯗꯕꯅꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯆꯥꯁꯤꯟꯈꯤꯕ ꯉꯥ ꯊꯣꯡꯕꯗꯣ ꯑꯣꯕ ꯑꯣꯊꯣꯛꯂꯁꯤꯔ ꯈꯪꯗꯦꯅꯦ꯫ ꯖꯃꯨꯅꯥꯅ ꯍꯥꯏ ꯅꯤꯃꯥꯏ ꯏꯅꯦ ꯋꯥ ꯍꯥꯏꯒꯦ ꯅꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯍꯧꯖꯤꯛꯄꯨ ꯅꯃꯥꯒꯤ ꯐꯤꯕꯝꯁꯤꯗ ꯆꯥꯛꯈꯨꯝ ꯄꯨꯗꯨꯅ ꯂꯩꯕ ꯍꯧꯅꯗꯦꯀꯣ ꯑꯗꯨꯅ ꯅꯪ ꯅꯨꯄꯤ ꯊꯤꯅꯕ ꯇꯧꯔꯣ ꯑꯩꯁꯨ ꯀꯨꯏꯔꯦ ꯂꯥꯛꯄꯁꯦ ꯏꯅꯦꯁꯦ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯖꯃꯨꯅꯥ ꯆꯠꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯅ ꯏꯃꯥ ꯅꯪꯁꯤꯗꯤ ꯉꯁꯥꯏꯅ ꯑꯁꯦꯡꯕꯗꯣ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯤꯃꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕ ꯍꯧꯔꯛꯏ꯫ ꯃꯣꯏꯅ ꯇꯥꯟꯅꯔꯤꯕꯗꯨ ꯅꯤꯃꯥꯏ ꯍꯣꯏꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨ ꯀꯜꯂꯛꯄꯗꯒꯤꯅꯤ ꯅꯤꯃꯥꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯂꯨꯔꯅꯤ ꯅꯤꯃꯥꯏꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏꯅ ꯃꯀꯥ ꯂꯥꯝꯅ ꯍꯤꯡꯂꯅꯤ ꯈꯪꯂꯗꯨꯅ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯀꯥꯡꯗꯅ ꯅꯤꯃꯥꯏꯒꯤ ꯌꯨꯝꯗ ꯂꯩꯁꯥꯕꯤ ꯑꯃꯃꯨꯛ ꯂꯥꯛ ꯇꯧꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯇꯃꯨꯕꯤꯁꯨ ꯑꯃꯅꯤ꯫ ꯃꯥꯁꯨ ꯅꯤꯃꯥꯏꯕꯨ ꯄꯥꯝꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯃꯥꯏꯅꯗꯤ ꯇꯃꯨꯕꯤꯕꯨ ꯄꯥꯝꯕ ꯅꯠꯇꯦ꯫ ꯂꯤꯛꯂꯥꯅ ꯃꯥꯒꯤ ꯇꯃꯨꯕꯤ ꯍꯥꯏꯁꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯤꯕꯨ ꯃꯥꯕꯨ ꯃꯁꯥꯒꯤ ꯃꯁꯛꯁꯤ ꯃꯁꯥꯅ ꯀꯔꯤꯃꯇ ꯈꯪꯖꯗꯦ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯁꯛ ꯊꯤꯕ ꯃꯤꯗꯤ ꯁꯤꯕ ꯅꯥꯕ ꯈꯪꯗꯦ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯤꯅꯦ ꯈꯪꯉꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯍꯅꯨꯕꯤꯗꯨꯅ ꯍꯔꯥꯎꯅꯕ ꯀꯔꯤꯅꯣ ꯄꯨꯔꯒ ꯆꯪꯒꯅꯤꯕ ꯈꯪꯒꯅꯤꯕ ꯆꯪꯉꯨꯒꯦꯕ ꯈꯪꯒꯅꯤ꯫ ꯏꯅꯦ ꯑꯩ ꯂꯥꯛꯏꯌꯦ꯫ ꯍꯥ ꯅꯪꯅ ꯀꯅꯥ ꯑꯩꯕꯨ ꯕꯥꯞ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯣꯡꯃꯅ ꯑꯃ ꯂꯥꯛꯏ ꯇꯧꯕꯁꯤꯗ꯫ ꯏꯅꯦ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯂꯥꯛꯆꯗꯦꯀꯣ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯗꯣ ꯏꯅꯦ ꯀꯅꯥꯕꯨ ꯂꯥꯛꯑꯝꯒꯦ ꯍꯥꯏꯁꯤꯕꯣ? ꯈꯪꯗꯦ ꯀꯅꯥꯅꯣ ꯄꯪꯂꯥꯛꯇ ꯂꯥꯛꯏ ꯍꯤꯌꯥꯡꯊꯥꯡ ꯕꯣꯔ ꯈꯨꯔꯝꯕꯁꯤ ꯉꯥꯏꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯏꯅꯦ ꯑꯩ ꯁꯨꯝ ꯆꯠꯊꯣꯛꯂꯛꯄꯅꯤꯗ ꯏꯅꯦꯒꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯄꯅꯤꯁꯦ ꯁꯤ ꯂꯧꯁꯤꯜꯂꯣ ꯑꯗꯣ ꯏꯅꯦ ꯃꯣꯏꯅ ꯂꯥꯛꯂꯤꯕꯗꯣ ꯀꯔꯤ ꯍꯥꯏꯔꯝꯒꯦ? ꯈꯪꯖꯗꯦꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯪꯂꯁꯨ ꯅꯤꯃꯥꯏꯗ ꯄꯪꯍꯪꯗ ꯍꯪꯉꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯑꯗꯣ ꯏꯅꯦ ꯃꯣꯏꯅ ꯍꯥꯏꯕ ꯂꯧꯔꯨꯅꯨꯀꯣ ꯃꯣꯏꯁꯤꯡꯗꯣ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯑꯣꯏꯖꯕ ꯊꯤꯕ ꯂꯥꯛꯄꯅꯦꯕ ꯑꯩꯉꯣꯟꯗꯒꯤ ꯃꯣꯏꯅ ꯀꯔꯤ ꯑꯣꯏꯖꯕ ꯊꯤꯗꯣꯏꯕ ꯑꯗꯨꯒ ꯅꯪꯅ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ? ꯂꯤꯛꯂꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯁꯨꯝ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯑꯗꯣ ꯇꯥꯅꯤꯃꯥꯏꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯂꯩꯕ ꯎꯗꯦꯅ꯫ ꯁꯤꯖꯅ ꯈꯜꯂꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯂꯕꯅꯦꯕ ꯁꯤꯗ ꯂꯥꯛꯏꯕꯁꯤꯡꯁꯦ ꯑꯔꯣꯏꯕꯗ ꯅꯤꯃꯥꯏ ꯍꯪꯕ ꯉꯥꯛꯇ꯫ ꯍꯣ ꯅꯤꯃꯥꯏꯗꯣ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯃꯥ ꯀꯤꯔ ꯃꯥꯜꯂꯦ ꯂꯣꯠꯈ꯭ꯔꯦ꯫ ꯀꯗꯥꯏꯗ ꯂꯣꯠꯏꯕ ꯑꯩ ꯑꯃꯨꯛꯇ ꯎꯅꯖꯒꯦ꯫ ꯑꯣ ꯅꯪꯗꯤꯈꯔ ꯇꯧꯗꯧꯔꯤꯅꯦ꯫ ꯈꯪꯗꯦ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯅꯣ? ꯂꯤꯛꯂꯥ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯖꯩ꯫ ꯁꯤꯖꯅ ꯁꯥꯏꯗꯗꯤ ꯂꯩꯔꯝꯃꯣꯏꯗ꯫ ꯑꯩ ꯀꯩꯅꯣꯝꯃ ꯁꯨꯝ ꯌꯦꯡꯕꯅꯤꯗ ꯑꯗꯣ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯂꯒꯦ ꯇꯥꯅꯤꯃꯥꯏꯗꯣ ꯑꯩ ꯂꯥꯛꯑꯝꯃꯤ ꯍꯥꯏꯗꯅ ꯈꯔ ꯇꯝꯕꯤꯌꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥ ꯆꯠꯈ꯭ꯔꯦ꯫ ꯁꯤꯖꯅ ꯍꯥꯏꯍꯧꯏ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯂꯦꯅꯦ ꯇꯧꯔꯤꯁꯦ ꯅꯣꯡꯃꯒꯤ ꯂꯥꯛꯄ ꯇꯣꯛꯇꯦ ꯍꯥꯏ ꯋꯥꯅꯤ ꯑꯩꯕꯨ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯨꯟꯅꯔꯤꯕ ꯍꯥꯏꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯊꯤꯌꯨ ꯌꯥꯗ꯭ꯔꯤꯕ ꯑꯩꯕꯨ ꯂꯥꯛꯏꯕ ꯃꯌꯥꯝꯁꯤꯗꯒꯤ ꯈꯔ ꯐꯖꯕꯤ ꯑꯃ ꯍꯦꯛꯇ ꯐꯥꯔꯁꯤꯔ ꯈꯪꯗꯦꯅꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤ ꯍꯌꯦꯡ ꯐꯖꯕꯅꯤ ꯍꯥꯏꯗꯅ ꯐꯥꯔꯨꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕ ꯑꯣꯏ ꯂꯩꯔꯝꯗꯅ ꯑꯩ ꯃꯥꯡꯖꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯤ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯗꯤ ꯑꯩꯕꯨ ꯃꯥꯡꯖꯔꯦꯅꯦ
ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯤ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯗꯤ ꯑꯩ ꯃꯥꯡꯖꯔꯦ꯫ ꯅꯤꯃꯥꯏ ꯍꯜꯂꯛꯏ꯫ ꯍꯥꯏ ꯅꯪꯅꯦ ꯌꯨꯝꯁꯤꯗ ꯂꯦꯡꯗꯅ ꯂꯩꯌꯨ, ꯏꯃꯥ ꯃꯌꯥꯝꯁꯦ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯀꯩꯅꯣ ꯀꯅꯥꯒꯤ ꯃꯌꯥꯝꯅꯣ ꯍꯥꯏꯁꯤꯕꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯅꯪ ꯍꯪꯕ ꯂꯥꯛꯄ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯪꯁꯨꯅꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃ ꯀꯣꯛ ꯂꯧꯒꯦꯒ ꯂꯧꯔꯣ꯫ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥ? ꯑꯁ ꯏꯃꯥ, ꯃꯌꯥꯝꯗꯣ ꯑꯩꯒ ꯈꯪꯅꯕ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ? ꯍꯥ, ꯅꯪꯅ ꯈꯪꯅꯕꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯂꯥꯛꯇ꯭ꯔꯤꯁꯤꯅ? ꯑꯣ ꯄꯣꯛꯇ꯭ꯔꯤꯌꯦ, ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯍꯔꯦ ꯍꯔꯦ, ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯛꯇ꯭ꯔꯤꯕ? ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯣ, ꯏꯃꯥꯅ ꯁꯤꯈ꯭ꯔꯒꯅꯦ ꯑꯃꯨꯛ ꯄꯣꯛꯂꯛꯄꯗꯣ, ꯑꯗꯨꯒ ꯇꯥꯟꯖꯥ ꯆꯥꯟꯅꯔꯅꯤ꯫ ꯑꯗꯨꯅ ꯃꯥꯒ ꯑꯩꯒ ꯑꯃꯨꯛ ꯏꯃꯥꯟꯅꯕꯤ ꯑꯣꯏꯗꯨꯅ ꯅꯪ ꯍꯪꯕ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ꯫ ꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯅꯨꯡꯉꯥꯏꯅꯤ ꯅꯪ, ꯅꯨꯡꯉꯥꯏꯅꯤꯕ꯫ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒ ꯑꯩ ꯀꯣꯟꯅ ꯁꯤꯕꯅ ꯐꯗꯧ ꯃꯥꯜꯂꯦ꯫ ꯑꯁꯨꯝꯅ ꯁꯤꯖꯅ ꯆꯩꯁꯨꯗꯨ ꯇꯞ ꯄꯥꯏꯔꯒ ꯂꯪꯂꯛꯄꯗꯨꯗ ꯅꯤꯃꯥꯏꯅ, ꯀꯩꯅꯣꯅꯦ ꯏꯃꯥ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯆꯩꯁꯨꯁꯦ ꯑꯃꯨꯛ ꯇꯦꯛꯈ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯒ ꯑꯃꯨꯛ ꯆꯠꯇꯣꯏꯅꯣ? ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯃꯨꯛ ꯈꯠꯅ ꯑꯃꯨꯛ ꯆꯩꯅ ꯇꯧꯔꯛꯄꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯅꯤꯃꯥꯏꯅ ꯈꯜꯂꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗꯤ ꯆꯨꯝꯃꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯋꯥꯈꯜ ꯈꯟꯊꯗꯕ ꯍꯥꯏꯗꯨꯅꯤ꯫ ꯏꯃꯥꯁꯦ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯈꯟ ꯈꯟꯗꯦꯕ꯫ ꯅꯨꯄꯤꯒꯤ ꯋꯥꯈꯜꯁꯦ ꯑꯩꯁꯦ ꯈꯜꯂꯨ ꯍꯥꯏꯕ ꯀꯌా ꯌꯥꯗꯕꯁꯤꯗ ꯇꯧꯕꯅꯤꯁꯦ꯫ ꯑꯗꯨꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯍꯧꯖꯤꯛ ꯂꯩꯁꯥꯕꯤꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯕꯅꯦꯕ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯔꯥꯛꯄ ꯂꯩꯁꯥꯕꯤꯈꯩ ꯂꯣꯏꯅ ꯀꯣꯏꯔꯁꯤꯔꯅꯦ ꯑꯩꯕꯣ? ꯑꯗꯨꯗꯤ ꯌꯥꯗꯦ, ꯃꯥꯒꯤ ꯇꯥꯃꯣꯕꯤ ꯍꯥꯏꯗꯣ ꯌꯧꯔꯛꯀꯅꯤꯅꯤ꯫ ꯃꯗꯨꯗꯤ ꯇꯜꯂꯤꯍꯦ, ꯃꯪꯗꯒ ꯎꯗꯧ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯃꯣꯏ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃ ꯑꯅꯤ ꯀꯣꯏꯔꯒꯦ, ꯑꯗꯨꯒ ꯑꯐꯕ ꯑꯃ ꯈꯜꯂꯒ ꯂꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯄꯥꯟꯗꯒꯤ ꯂꯤꯛꯂꯥꯅ, ꯍꯣ ꯇꯥꯅꯤꯃꯥꯏ, ꯇꯥꯅꯤꯃꯥꯏ! ꯍꯩꯁ, ꯀꯅꯥꯅꯣ ꯑꯃꯗꯤ ꯂꯥꯛꯂꯤꯁꯦ? ꯀꯅꯥ ꯑꯣꯏꯔꯛꯀꯕ? ꯁꯣꯏꯕꯨꯡꯉꯣ, ꯇꯥꯃꯣꯕꯤꯗꯗꯤ ꯑꯣꯏꯔꯝꯕꯤꯗꯕꯤ꯫ ꯂꯤꯛꯂꯥ, ꯅꯪ ꯑꯣꯏꯔꯦ? ꯂꯥꯛꯑꯣ, ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯌꯥꯔꯦꯗ, ꯂꯥꯛꯑꯣꯅꯦꯁꯦ ꯐꯝꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯛꯑꯣꯅꯦ ꯐꯝꯁꯤ ꯂꯥꯛꯑꯣ, ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯏꯀꯣꯏ ꯀꯣꯏꯔꯤꯕꯗꯨꯕꯣ? ꯅꯌꯨꯝꯁꯤꯗ ꯏꯍꯦ ꯕꯥꯞ ꯑꯣꯏꯗꯦꯍꯦ꯫ ꯂꯤꯛꯂꯥ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯒ ꯀꯩꯁꯨ ꯀꯥꯏꯗꯦꯗ꯫ ꯅꯪꯕꯨ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯁꯨꯝ ꯆꯠꯊꯣꯛꯂꯛꯄꯅꯤꯗ꯫ ꯅꯍꯥꯟꯈꯩꯗꯤ ꯇꯥꯅꯤꯃꯥꯏ ꯁꯨꯛꯊꯦꯡ ꯊꯦꯡꯅꯗꯦ, ꯉꯁꯤꯗꯤ ꯊꯦꯡꯅꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯇ꯭ꯔꯕ꯫ ꯇꯝꯐꯥ ꯑꯃꯨꯛ ꯂꯥꯛꯏ꯫ ꯇꯝꯐꯥꯅ, ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯇꯥꯅꯤꯃꯥꯏ ꯂꯩꯔꯝꯕꯁꯦ꯫ ꯑꯁ, ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯏꯅꯦ꯫ ꯇꯝꯐꯥ, ꯅꯪ ꯂꯥꯛꯏꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ꯫ ꯂꯤꯛꯂꯥꯅ ꯁꯣꯟꯖꯩ, ꯑꯁꯤꯅ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯥꯛꯏꯖꯥꯠꯅꯣ ꯈꯪꯗꯦꯅꯦ꯫ ꯇꯝꯐꯥꯅ, ꯇꯥꯅꯤꯃꯥꯏ, ꯏꯅꯦ ꯂꯩꯇꯕ꯭ꯔꯣ? ꯏꯅꯦꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯨꯔꯛꯄꯅꯤ꯫ ꯂꯤꯛꯂꯥꯅ, ꯏꯁ, ꯀꯩ ꯊꯣꯛꯆꯩꯌꯦꯅ ꯄꯣꯠꯀ ꯄꯨꯔꯛꯇꯅ, ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯇꯝꯐꯥꯅ, ꯂꯤꯛꯂꯥ, ꯅꯪꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯍꯥꯏꯁꯦ? ꯀꯩꯅꯣ ꯂꯤꯛꯂꯥ, ꯁꯥꯎꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯅꯣ ꯌꯥꯝ ꯁꯥꯎꯅ ꯈꯨꯝꯂꯛꯏꯗ? ꯁꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯈꯨꯍꯪꯗꯣ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯅꯤ ꯀꯩꯅꯣ ꯑꯩꯅ ꯈꯨꯝꯃꯤꯁꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯇꯥꯃꯣꯕꯤ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯇꯥꯃꯣꯕꯤꯅ, ꯍꯩꯃꯥ, ꯀꯩꯅꯣ ꯉꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤꯅ ꯇꯧꯔꯤꯁꯤꯗꯤ? ꯇꯥꯅꯤꯃꯥꯏ, ꯀꯩꯅꯣ ꯉꯁꯤꯁꯤꯕꯨ ꯀꯔꯤ ꯊꯧꯔꯝꯒ ꯂꯩꯒꯦ ꯃꯤ ꯌꯥꯝ ꯄꯨꯁꯤꯜꯂꯤꯁꯤꯕꯣ? ꯅꯤꯃꯥꯏ ꯇꯞꯅ, ꯃꯁꯤꯒꯤ ꯀꯆꯤ ꯂꯩꯃꯨ ꯃꯥꯟꯕꯤꯁꯤ ꯑꯃꯨꯛ ꯌꯧꯔꯛꯂꯤꯅꯦ ꯇꯧꯔꯤꯁꯤ꯫ ꯑꯩꯕꯨ ꯏꯃꯨꯡꯗ ꯆꯪꯍꯧꯕꯅ ꯐꯗꯣꯏꯖꯥꯠꯂ? ꯁꯤꯁꯦ ꯊꯣꯛꯂꯛꯏ ꯃꯌꯥꯝꯗꯨ ꯎꯕꯗ꯫ ꯉꯁꯤꯅ ꯃꯤ ꯀꯌꯥ ꯁꯨꯔꯕ ꯍꯥ? ꯀꯌꯥ ꯋꯥꯠꯂꯤ ꯂꯥꯛꯀꯗꯕ? ꯅꯣꯏꯅ ꯍꯦꯛ ꯍꯦꯛ ꯈꯪꯕꯗꯣ ꯉꯁꯤꯗꯤ ꯂꯩꯔꯕꯅꯤꯅ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯅꯍꯧꯔꯣ꯫ ꯏꯃꯥꯒꯤ ꯅꯤꯃꯥꯏ, ꯀꯔꯝꯕꯅ ꯐꯗꯣꯏꯅꯣ ꯅꯁꯥꯅ ꯈꯜꯂꯣ, ꯑꯗꯨꯒ ꯄꯥꯎ ꯍꯜꯂꯨꯅꯕ꯫ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯃꯤꯒꯤ ꯃꯃꯥꯡꯁꯤꯗ? ꯇꯥꯃꯣꯕꯤꯅ, ꯏꯅꯦ, ꯅꯁꯥꯗꯣ ꯈꯔ ꯀꯟꯈꯠꯅꯕ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯛꯀꯦ꯫ ꯑꯗꯨꯒ ꯁꯨꯃꯥꯡ ꯊꯣꯏꯂꯣꯡꯁꯤꯁꯨ ꯌꯥꯝ ꯆꯥꯏꯔꯦ ꯇꯧꯔꯤꯁꯦ, ꯑꯩ ꯑꯃꯨꯛꯇ ꯁꯤꯠꯇꯅ ꯁꯦꯡꯗꯅ ꯇꯧꯈꯤꯒꯦ꯫ ꯇꯝꯐꯥꯅ, ꯏꯅꯦ, ꯏꯃꯨꯡꯗ ꯀꯔꯤ ꯇꯧꯒꯗꯕ ꯂꯩꯍꯧꯒꯦ ꯑꯩ ꯇꯧꯕꯤꯔꯝꯂꯒꯦ꯫ ꯌꯨꯝꯁꯤꯁꯨ ꯃꯤꯔꯥꯡꯅ ꯌꯥꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯑꯃꯨꯛꯇ ꯀꯟꯊꯣꯛꯈꯤꯒꯦ꯫ ꯂꯤꯛꯂꯥꯅ ꯁꯣꯟꯖꯩ, ꯏꯁ, ꯇꯧꯖ ꯁꯥꯏꯁꯤ ꯌꯦꯡꯉꯨꯀꯣ, ꯅꯨꯡꯁꯤꯔꯛꯅꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ꯫ ꯏꯅꯦ, ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯏꯅꯦ ꯑꯃꯨꯛꯇ ꯏꯔꯨ ꯂꯨꯊꯣꯛꯀꯦ, ꯃꯣꯠꯄꯅ ꯂꯣꯏꯔꯦ ꯅꯁꯥꯗꯣ꯫
ꯑꯗꯨꯒ ꯆꯥꯛꯁꯨ ꯑꯩ ꯊꯣꯡꯂꯝꯂꯒꯦ ꯉꯁꯤꯗꯤ ꯅꯤꯃꯥꯏ ꯍꯥꯏꯔꯛꯂꯤꯕ ꯃꯌꯥꯝꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ ꯃꯇꯣꯝꯇ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯤ ꯁꯤꯖꯅ ꯍꯥꯏꯔꯛꯏ ꯍꯣ ꯅꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤꯡꯗꯣ ꯑꯃꯠꯇ ꯇꯧꯕꯤꯔꯅꯨꯀꯣ ꯃꯦꯟ ꯇꯥꯅ ꯈꯟꯅꯔꯒ ꯇꯧꯒꯗꯕ ꯃꯤꯗꯨꯗ ꯃꯔꯥꯏꯅ ꯇꯧꯖꯔꯖꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯐꯝꯅꯔꯣ ꯅꯣꯏꯕꯨ ꯁꯤꯗ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯑꯋꯣ ꯑꯄꯥ ꯈꯤꯠꯇ ꯁꯥꯕꯤꯔꯛꯂꯅꯨꯀꯣ ꯃꯣꯏ ꯑꯍꯨꯝꯗꯨ ꯇꯨꯃꯤꯟꯅ ꯂꯩꯅꯈꯤ ꯁꯤꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯏ ꯑꯍꯨꯝꯁꯤꯅ ꯂꯣꯏꯔꯕ꯭ꯔꯣ ꯀꯅꯥ ꯂꯥꯛꯀꯗꯕ ꯂꯩꯍꯧꯔꯤꯒꯦ ꯑꯃꯠꯇ ꯈꯨꯝꯂꯛꯇꯦ ꯁꯤꯖꯅ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯣ ꯅꯣꯏ ꯉꯁꯤꯒꯤꯗꯤꯅꯦ ꯍꯟꯅꯔꯣꯀꯣ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯣꯏ ꯃꯤ ꯃꯁꯤꯡ ꯋꯥꯠꯄ ꯃꯥꯜꯂꯤ ꯅꯣꯡꯃ ꯄꯨꯂꯞ ꯁꯨꯔꯀꯥꯟꯗ ꯑꯩꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯒꯦꯀꯣ ꯃꯣꯏ ꯑꯍꯨꯝꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯅꯈꯤ ꯁꯤꯖꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯤꯃꯥꯏ ꯅꯪ ꯉꯁꯤꯗꯤ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ ꯁꯤꯅꯤ ꯌꯨꯝꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯁꯤꯗꯩꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯔꯅꯨ ꯑꯩꯅ ꯊꯣꯛꯄ ꯑꯃꯔ ꯑꯅꯤꯔ ꯀꯣꯛ ꯄꯨꯁꯤꯜꯂꯛꯂꯒ ꯂꯣꯏꯔꯦ ꯃꯣꯏꯅ ꯁꯤ ꯌꯧꯅ ꯂꯩꯅꯤꯡꯂꯒꯕꯨ ꯀꯩꯅꯣ ꯍꯥꯏ ꯑꯃ ꯍꯥꯏꯔꯗꯤ ꯌꯥꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯄꯨꯔꯛꯀꯅꯨ ꯋꯥ ꯌꯥꯝꯅꯔꯛꯀꯅꯤꯀꯣ ꯏꯃꯥ ꯑꯃ ꯂꯧꯔꯒ ꯑꯇꯩꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯕꯗꯣ ꯅꯆꯥ ꯌꯦꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯅꯤ ꯂꯣꯏꯅ ꯍꯦꯛꯇ ꯂꯧꯔꯒ ꯂꯣꯏꯔꯦ ꯅꯤꯃꯥꯏꯒꯤ ꯋꯥꯗꯨꯗ ꯁꯤꯖ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯃꯗꯨ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯅꯤꯃꯥꯏ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯨꯄꯤꯕꯨ ꯑꯃꯈꯛ ꯊꯤꯔꯒ ꯂꯣꯏꯔꯦ ꯃꯤꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅꯕꯨ ꯂꯣꯏꯅ ꯂꯧꯔꯗꯤ ꯀꯔꯥꯏꯗꯒꯤ ꯑꯗꯣ ꯏꯃꯥ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯪꯒꯦ ꯍꯌꯦꯡ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯃꯧ ꯐꯩ ꯐꯠꯇꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯧꯗꯣꯏꯔꯥ ꯑꯗꯨꯃꯥꯏꯅꯒ ꯇꯧꯗꯧ ꯑꯣꯏꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯅ ꯂꯧꯗꯣꯏꯕ ꯀꯔꯤꯅꯣꯅꯦ ꯅꯤꯃꯥꯏ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯨ ꯅꯪꯅ ꯁꯥꯊꯤꯕ ꯑꯃ ꯂꯧꯔꯒ ꯏꯃꯥꯕꯨ ꯍꯥꯠꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯃꯥꯅꯒ ꯈꯔ ꯁꯣꯟꯕꯅꯦ ꯏꯄꯥꯕꯨ ꯄꯥꯈꯠꯂꯤꯗ ꯅꯪꯒꯤ ꯅꯇꯧꯁꯦ ꯐꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯀꯔꯝꯕꯅꯣ ꯏꯃꯥꯅ ꯄꯥꯝꯃꯤꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯅꯤ ꯑꯩꯗꯤꯅꯦ ꯌꯨꯝ ꯀꯣꯏꯕ ꯍꯩꯗꯧꯕꯤ ꯃꯇꯝꯒꯤ ꯏꯔꯥꯡ ꯌꯥꯎꯗꯕꯤ ꯑꯍꯜ ꯂꯃꯟ ꯃꯁꯛ ꯈꯪꯅ ꯆꯠꯄꯤ ꯏꯪ ꯇꯞꯄꯤ ꯑꯣꯏꯅ ꯄꯥꯝꯃꯤꯀꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯈꯟꯗꯣꯏꯕ ꯑꯩꯗꯤ ꯃꯗꯨ ꯈꯟꯕ ꯍꯩꯇꯦꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯣꯏ ꯄꯨꯂꯞ ꯀꯧꯔꯒ ꯂꯣꯇ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯃꯗꯨꯗ ꯐꯥꯎꯔꯛꯄꯗꯣ ꯑꯣꯏꯅ ꯂꯧꯔꯁꯤ ꯌꯥꯔꯦꯁꯦ ꯃꯁꯤꯅ ꯉꯥꯡꯕ ꯑꯃ ꯅꯥꯞ ꯆꯥꯗꯕ ꯅꯨꯄꯤꯕꯨ ꯂꯣꯇ꯭ꯔꯤ ꯇꯧꯔꯒ ꯂꯧꯏ ꯍꯥꯏꯕ꯭ꯔꯣ ꯃꯗꯨ ꯌꯥꯗꯦꯀꯣ ꯃꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯥꯝ ꯊꯤꯕꯤ ꯑꯃ ꯌꯥꯎꯕꯗꯣ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯗꯤ ꯎꯗꯕ ꯑꯃ ꯃꯗꯨ ꯑꯣꯏꯅ ꯐꯥꯎꯔꯛꯂꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯐꯥꯎꯔꯦꯗꯅ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯔꯦ ꯑꯣꯟꯊꯣꯛꯄ ꯋꯥ ꯉꯥꯛꯇ ꯉꯥꯡꯂꯗꯅ ꯅꯪ ꯁꯤꯗꯤꯕ ꯍꯣ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯍꯦꯛ ꯑꯣꯏꯅ ꯂꯧꯔꯣ ꯑꯗꯨꯅ фаре ꯅꯪꯅ ꯉꯝꯖꯕ ꯄꯣꯠꯇꯣ ꯐꯔꯦ ꯑꯝꯇꯪ ꯍꯟꯒꯦ ꯅꯪꯒ ꯉꯝꯖ ꯄꯣꯠ ꯅꯠꯇꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ ꯅꯤꯃꯥꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯁ ꯑꯩꯗꯤ ꯀꯅꯥꯕꯨ ꯈꯟꯁꯤꯒꯦ ꯇꯧꯔꯤꯁꯤꯗꯤ ꯃꯁꯛ ꯈꯔ ꯐꯖꯕꯗꯤ ꯄꯥꯝꯃꯤꯁꯦ ꯂꯤꯛꯂꯥꯅ ꯐꯗꯣꯏꯔꯥ ꯇꯝꯐꯥꯅ ꯐꯗꯣꯏꯔꯥ ꯈꯪꯗ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯑꯅꯤꯃꯛ ꯂꯧꯔꯒꯦ ꯑꯅꯤꯃꯛ ꯈꯥꯏꯔꯒꯦ ꯑꯗꯨꯕꯨ ꯂꯤꯛꯂꯥꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ ꯐꯖꯕ ꯐꯔꯦ ꯂꯤꯛꯂꯥ ꯑꯣꯏꯅ ꯂꯧꯕ ꯍꯥꯏꯗꯨꯅꯤ ꯑꯗꯨꯒ ꯇꯝꯐꯥꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯈꯪꯅꯕ ꯍꯥꯏꯗꯨꯅꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯅꯕ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯅꯤꯃꯥꯏ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯂꯤꯛꯂꯥꯒ ꯈꯪꯅꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯂꯤꯛꯂꯥ ꯈꯪꯅꯅ ꯇꯝꯐꯥꯁꯨ ꯈꯪꯅꯕ ꯍꯧꯔꯝꯃꯤ ꯂꯤꯛꯂꯥ ꯈꯟꯖꯕꯒ ꯅꯤꯡꯖꯕꯒ ꯃꯥꯟꯅꯕ ꯍꯥꯏꯗꯨ ꯊꯣꯛꯂꯦ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯃꯥꯏꯒ ꯂꯤꯛꯂꯥꯒ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯝꯐꯥꯅ ꯎꯔꯝꯃꯤ ꯀꯌꯥꯗꯅꯣꯅꯤ ꯂꯤꯛꯂꯥꯒ ꯑꯣꯏꯔꯝꯒꯅꯤꯕ ꯈꯪꯒꯅꯤꯗꯅ ꯂꯤꯛꯂꯥ ꯍꯥꯏꯕꯤ ꯑꯐꯥꯎꯕꯤꯁꯤꯅ ꯅꯝꯗꯅ ꯐꯥꯔꯒ ꯈꯪꯅꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯆꯪꯂꯒꯦ ꯀꯩꯅꯣ ꯇꯥꯅꯤꯃꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯍꯦ ꯂꯤꯛꯂꯥ ꯑꯐꯥꯎꯕꯤ ꯅꯪꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯑꯩꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯤꯕꯨ ꯅꯪꯅ ꯐꯥꯔꯒ ꯍꯦꯛꯇ ꯈꯪꯅꯔꯤꯁꯤꯕꯨ ꯀꯥꯟꯅꯔꯣꯏ 이ꯕꯦꯝꯃ ꯇꯥꯅꯤꯃꯥꯏ ꯍꯌꯦꯡ ꯍꯪꯆꯤꯠ ꯆꯦꯟꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯒ ꯑꯃꯨꯛ ꯎꯅꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤꯁꯤꯅ ꯀꯔꯤꯒꯤ ꯂꯤꯛꯂꯥꯅ ꯌꯥꯝ ꯐꯥꯎꯔꯦꯗ 이ꯕꯦꯝꯃ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯆꯪꯂꯛꯂꯒ ꯅꯠꯇꯦ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯅꯪꯒꯤ ꯅꯪꯅ ꯎꯅꯔꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒ ꯈꯪꯅꯕ ꯑꯩꯒ ꯆꯦꯟꯒꯗꯧꯔꯕ ꯑꯗꯨꯒ ꯅꯪꯅ ꯐꯥꯔꯒ ꯁꯤꯗ ꯎꯅꯔꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯦ ꯀꯅꯥꯅ ꯍꯥꯏꯕ ꯅꯪꯒ ꯆꯦꯟꯗꯧꯔꯦ ꯍꯥꯏꯕꯗꯤ ꯅꯆꯤꯟꯗꯣ ꯊꯤꯕ ꯉꯥꯡꯒꯅꯨ 이ꯕꯦꯝꯃ ꯂꯩꯁꯥꯕꯤ ꯅꯠꯇꯒꯨꯝ ꯃꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯅꯪꯅ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯍꯦꯛꯇ ꯑꯐꯥꯎ ꯁꯥꯕ ꯌꯥꯕ꯭ꯔꯣ ꯃꯤꯒꯤ ꯅꯨꯄꯥ ꯃꯣꯟꯕꯤ ꯑꯐꯥꯎꯕꯤ ꯅꯪ ꯅꯁꯝꯗꯣ ꯐꯣꯏꯗꯠꯂꯨ ꯍꯥꯏꯕ꯭ꯔꯥ ꯉꯝꯂꯒ ꯐꯣꯏꯔꯨ ꯂꯥꯎꯅꯦ ꯅꯪꯗꯨꯝ ꯅꯔꯨꯗꯣ ꯀꯣꯛꯀꯦ
Nimai Anidu Khatnarakadore Khangladuna Kaino Noi Ani Tawrisibu ha Mi uraga Phajadeko Toknaro Yare Tampha Nangsu Nayumda Hallo Ligla Nangsu Nayumda Hallo Aisu Halage Hanarasiko Tamphana Madu Yaro Tari Mai Asengba Mahairamko Natrabadi Yumda Hanba Yakiro Kaino Asengba Mahayu Haisibo Asengmani ni Aina Haisi Aina Haibadi Ibani Yetnaribase Masi Nangna Bichar Tawgadabani Kanano Nanga Lawdose Hayu Liglana Ho Ibema Khangnarise Aigani Aiga Kaino Nanga Kana Lawdoino Kaina Haidibadubo Namai on Tokna Country the Konangse Hai Nang Masida Kuma O Haide Aina Hangise Tani Maidani Tani Maida Oida Su Tani Maigo Oida Su Nanga Kari Mari Lena Dana Nanga Domaina Haino Ha Yare Salo Ikai Kamdabi Mai Tabi Karia Aibu Ikai Kamdabi Kaina Kang Nang Nasando Poikat Kiba Kangani Manang Asumna Anido Masam Poinari Nimai Masado Ibaba Kali Kari Daudoino Ma Tong Kangdri Noi Anibu Tokna Rokai Doge Mina Uraga Pazadi Haibanimi Tampha Ligla Noi Anibu Tokna Roda Asumna Asum Kambadu Yarakta Baduda Asumna Kalai Mosidi Mina Gaigino Haidana Hangaravani I show it in a joke patari Moy any Puna Gera Sinagera Togzahorazan Agit Horagi Si Kaladuna Nimai Jane Cray Ani du Panaguina Poineraba Matung Kangbangam Lakjaba Mali Tadoknari Adugani Maibu Poiti Tiri Tampana Ai Tani Maidi Kotai Lakraba Liglana Su Kang Madugi Nubado So I didn't tell the Niba Kang Nibanga City Ma Mayum Janglagane Lam Togeba Asum the Liglana Kongtang Ganda Tangaduna Masam Mana Pumpa Paba Makai Jetki Tampasu Makok Paikaina Kanbanati Ligla Jetkre Haidana Masu Hikta Jetki Nimai Mangon Aduda Mamaga Wari Saduna Ladami Ligla Makok Maru Ipapa Kai Janglaga Karino Tani Mina Tawdise ha Nimai Gasi Jaga Ligla Ubada Kangbrek Hangni Seasona Hoi ma Konano Sibo Tampasu Yosilai Karino Tani Mai Nanga Tawdise ha Khanaribadu Kangi de Hydraga Nanga Furalaga Chen Kribadu Karigino Haiba Anidugi Mataudu Ubada Nimai Kumbang Kangdre Season Haidai Hai Karino ne hey No Ani Tawdisibo ha Kaidawragene Hinchabi Hekman Kai Tawdibasibo Wari Singdu Nimai Natami Madu Daraga Season Haidai Adugi Oire Noi Anina Sabo Man Kai La Ibasidi ha Yare Yare Noi Ani Satlo Noi Ani Gina Tawse Ai Abatta Pamdi Aigi Maudine Ing Tapi Gyan Tabi Pamiko Noi Ani Gi Ishaududi Ai Pamdeko Noi Ani Nataba Ing Tapi Ama Yeng Lage Tampana Tani Mai Kaino Domina Lady Boha Asing Bamahayo Nimaina Sigi Matang Sioradi Aishu Gyan Gam to Tadreda Aijange Si Hiram Lagani Mai Jankre Tampana Tani Mai Kaino Domina Zangi Bayaro Ye Hiram Mohibane Season Hai Napaya na himbaja sa Chatlo haradi chatlo dana ha Noi chashu sina kala u hai bro Tampana Siganu bisidi mata amaninge Hia phabiya Mase nang thokan bangatani Nang nungai ni nang Si Hiram laga tampa chatkre Ligladi karimata Hiram di Domina chatkre Season hai hawi Mata amaninge Hauzikan gile sabi singsi Karino ikai bena marola makhangdriba Pamjade Ai Moigi Saudo Tarak Kunkat Kidana Siniba Matian Asuna Matam Kara Haukraba Matungni Nimai Liglabu Puduna Lai Season Nimai Nang na Purak Isina Karambano ha Ima Ai Liglani Ligla Kangdrabo Ai Sidi na Hanmo Moi Ani Kane Haidana Laklambadu Natro Machin Yamna Kanbido Nati Ima Sidi Machin Kandabiduni Masu adum kan manida Ligla Jangsinduna Sijabu Kurami Ima Namauna Kuramjari Namaudi Kaisu Kangjadabi Apangbini Namauna Lan Kibakaya Yaurabasu Ngakpiu ko Ima Asumna Taunari Ngai Tampha Paisilai Hai Kanano Aduda Kurumda Tauribada Ngaiko Kurumba Yakira Ataidu Mamit Mana Chap Chap Yungne Tamphana Is Haire de Ibema Lam Yamna Kopjinba Haire ha Kurum Sinaraga Yarani Kaina Kaliraha Yumsigi Modia Aina Oigada Kangaba Liglana Kaino Dorishibaha Hey Kai come to be a powby I say Yumsigi Mabia Mani Kangaba Nang the proper black laga Ngang Limiam to ha
nang silai ma ikai badi khang di tako Sijana hai ngai kho masina hangi machin yamna kanbi nupi do natra ha hai langbai bi kaino nang na ngangi do ha mase nupa asina pa mi haidana puraklaba nupi ni aduga nang na ngangi do bu kaino nang na yumsigi mau oido bo kaina nachin khukanduga Tamphana kaino imana haidubo aise nacha nupa asina ngasi je ni haidana hairambani aduga mana masigi nupi si oina puraga laise mase masi nupi sina soina phaba oirangani aide hanba sungam ngamlo haisin hare kariye hanba ngamloi haiba kaya da kanraba mamai nuni nupa sina chelak pasu nataba mama tom talaklaga hanba ngamlaroi kaina Tamphana tani mai kaino nang tawrisi ha nang ngasi chenji hairaga aduga nangna likla oine chelise ha karigino ba likla na nang lambidagi phaba natro hayo na jildo kariye aina phaba kaina haibi gi tajau nupa na pambi da bi nupa na pamdre hairadi kharasu ikai ba khango nupa yaudana yumsida mau oini kaina khaliba dubu nabe ma ai leiringai dadi namang da phau manglu ne he ai bu nupa na pambi da bi kaina ekta haine base hey tawngam bi nupa phabi nang ai kana no khangdabra ha nang na kai doi ba ha tawning ma tawro o ai se likla de likla yumsigi mau Sijana hai Tampha ai wa hai kisi likla se ai isa na pa mi haidana puraklabani ko ai gidi isa na pambado ai gisu apamani haujik ai mau aniga suba pamjat aduna nang natin su khara kali nangdi nupa na su kaya pamdo mandi hallo atopa ama yengmana pharani Tampha hanba ko bolekti yaro ye ima tani mai na ai chen balakpada nupi sina tani mai bu phada na pukre haibase ai paulo ye taraga lakabadi ai ni yumsigi mau oigadabadi liklana namdana oikibagi wani Sijana kaya da mamai se kalliba nupi no ni sibo asuk phajana hairaba sibawba hanba ko bolekti ni he masibu mamai se saun tot pajala hai ni mai hai ri chumbra narol sing hey narol sing hai basini Nimaina akhoi ma sidiba asibu wani na amo hangni Sija machagi ingit khangladuna hai Tampha haujikti ekhoi su kai do thabak tawram tawgadaba yam leiri haujik sarang nabagi matam nate aduna nang hallo nang na yumsida mau yamna oininglagane ne haye karigumba moi anisina khainaba hek thoklaba pau hek ta hairakke chatlo aina ne handak hairingai kansida chatloko natrabadi ai saurakani likla nakanda laithoklaga tumina nokchei Tamphana o phare aina kaidorke haido geng tani mai nang khangni si hairam laga Tampha chatkhri Tampha lambida chatna susut kapchai kanna kapasu ikai banina mi yeng dana kappi lambiduda tamubi hobe lai tamubina Tampha tariba pause achumbara ha nang khangabro Tampha pedi kai pau no haise tani mai du likla se haise chumbra haibani adu khanglaga nang gai doge haino ha ai phau phangda na hala isida si hairam laga Tampha amuk chatkhre tamubina Tampha gi mataudu yengduna lehawi kaino sina mo peri ga tawraga chatkrisina moina phurakla jala aishu amo phurak to jala asengba madi khanglage aishu hekta changluragida tamubi phachang silai nimaina as masi amuk lai tawisi ai amuk ta lolukhige tamubina tani mai kana lagi yumsibo Sija tholai kana no ma kaugi gum tawbanida aduga kanamta leiramdi ni tamubina kaino ai sida leirisibo kanamta leiramdi kaina ho ine ai ni kaurise ai sida leire kari ahalnu ni sibo aibu sukang khangdabadawna ha kananu ni kadaidano lei haidubo aibu mitsinaga phattabani udini he uroi hojikti uraroiba namau phangnabani na natra hai na kholdi adum tai aduga na sakti udini he nangbu kanano here inegi dudi aibu usitaba malida aina khara mubasida inegi do tawgyawna tawba malida adumaina gati tawnagumsi ini namaula ekaina khoiga se hanna yengdabagi wani ne
ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯀꯨꯝꯍꯩ ꯇꯧꯅꯤꯀꯣ ꯀꯔꯤ ꯀꯨꯝꯍꯩ ꯇꯧꯒꯦ ꯍꯥꯏꯔꯤꯅꯣꯅꯦ ꯍꯥ ꯅꯣꯏꯅ ꯄꯥꯡꯕꯤꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯗ ꯀꯨꯝꯍꯩꯗꯨꯗꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯂꯥꯛꯄꯅꯣ ꯇꯥꯃꯨꯕꯤ ꯇꯞꯅ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯅ ꯊꯣꯛ ꯂꯥꯎꯅ ꯏꯟꯊꯨꯔꯝꯂꯒ ꯆꯠꯈꯤꯅꯤꯀꯣ ꯍꯣ ꯅꯃꯧ ꯐꯪꯉꯦ ꯍꯥꯏꯗꯣ ꯃꯧ ꯃꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕ ꯀꯗꯥꯏ ꯂꯩꯒꯦ ꯃꯧꯗꯨꯕꯣ ꯃꯧꯗꯤ ꯍꯧꯖꯤꯛ ꯃꯁꯛ ꯌꯦꯡꯕ ꯌꯥꯈꯤꯔꯣꯏ ꯆꯥꯛ ꯊꯣꯡꯂꯤ ꯀꯣꯟꯅ ꯂꯥꯛꯎ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒꯦ ꯍꯥꯏ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤꯒꯤ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯕ ꯌꯥꯕ꯭ꯔꯣ ꯂꯤꯛꯂꯥ ꯊꯣꯛꯂꯛꯏ ꯇꯥꯃꯨꯕꯤ ꯀꯩ ꯊꯕꯛꯀꯤ ꯏꯁ ꯆꯨꯝꯗꯤ ꯆꯨꯝꯂꯦꯗꯅ ꯀꯩ ꯊꯕꯛꯀꯤ ꯀꯥꯏꯅ ꯍꯣ ꯏꯕꯦꯝꯃꯗꯤ ꯌꯥꯝ ꯐꯖꯔꯦꯅꯦꯀꯣ ꯍꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯒ ꯄꯨꯛ ꯊꯜꯂꯤ ꯍꯥꯏꯗꯨꯅꯦꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯇꯥꯃꯨꯕꯤ ꯃꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯈꯟꯅꯕ ꯑꯃꯨꯛ ꯍꯧꯔꯤꯁꯤꯅ ꯅꯪꯒꯤꯁꯦ ꯈꯟꯅꯕ ꯍꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯏꯁ ꯀꯌꯥꯗ ꯌꯨꯝꯗ ꯂꯥꯛꯂꯒ ꯈꯠꯅꯕ ꯍꯧꯏ ꯀꯥꯏꯅ ꯍꯣꯏ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯅ ꯅꯁꯛ ꯃꯨꯟꯅ ꯈꯪꯂꯕꯅꯤꯀꯣ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯍꯥ ꯅꯨꯄꯥ ꯐꯥꯕ ꯍꯩꯔꯤꯁꯦ ꯇꯥꯃꯨꯕꯤ ꯑꯩ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥ ꯆꯪꯈ꯭ꯔꯦ ꯇꯥꯃꯨꯕꯤꯅ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯐꯩ ꯅꯪ ꯅꯨꯡꯉꯥꯏꯅꯤꯕ ꯁꯤꯖꯅ ꯑꯃꯁꯨ ꯍꯟꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯕ ꯃꯊꯪꯗ ꯀꯅꯥ ꯑꯃꯨꯛ ꯂꯥꯛꯇꯣꯏꯖꯥꯠꯅꯣ ꯍꯥ ꯂꯩꯀꯥꯏꯁꯦ ꯏꯀꯥꯏ ꯈꯪꯗꯕꯤ ꯌꯥꯝ ꯂꯩꯔꯝꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯇꯥꯃꯨꯕꯤꯅ ꯍꯣ ꯂꯩꯕꯅꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯦ ꯅꯣꯏꯒꯤ ꯅꯃꯧ ꯑꯣꯏꯔꯤꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯏꯀꯥꯏ ꯈꯪꯕꯅꯤꯅ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣꯅꯦꯍꯦ ꯄꯥꯎ ꯑꯃꯠꯇ ꯆꯦꯟꯈꯤꯒꯦꯅꯦ ꯅꯪꯅ ꯁꯨꯝ ꯆꯠꯈꯤꯕꯗ ꯅꯪꯗꯧꯅ ꯑꯇꯩꯁꯨ ꯂꯥꯛꯇꯧꯕ ꯂꯩꯔꯗꯤ ꯂꯥꯛꯀꯅꯨ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯔꯝꯃꯨ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯊꯕꯛ ꯑꯃꯠꯇ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣꯅꯦ ꯍꯣ ꯈꯔ ꯌꯥꯝꯅ ꯊꯥꯖꯤꯜꯂꯛꯀꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯥꯃꯨꯕꯤꯁꯨ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯃꯥꯏ ꯂꯤꯛꯂꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯤꯛꯂꯥ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧꯖꯩ ꯃꯅꯦꯝꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯆꯠꯅꯕ ꯍꯣꯠꯅꯖꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯜꯂꯒ ꯑꯁꯨꯝꯅ ꯈꯜꯂꯤ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯔꯦꯗꯅꯁꯦ ꯀꯅꯥꯅꯕꯨ ꯃꯗꯨꯒꯤ ꯇꯝꯕꯥ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯩꯊꯥꯕꯤꯗꯣ ꯃꯗꯨꯅ ꯃꯔꯣꯜ ꯑꯃ ꯃꯥꯅ ꯑꯣꯏꯒꯗꯕꯅꯤ ꯀꯥꯏꯅ ꯀꯌꯥꯗ ꯉꯝꯂꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯗꯁꯨ ꯅꯠꯇꯦꯅꯤ ꯃꯗꯨꯒꯤ ꯇꯥꯃꯨꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯉꯝꯃꯤꯀꯣ ꯃꯣꯏꯁꯦ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯇꯥꯅꯤꯃꯥꯏ ꯅꯠꯇꯦ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯄꯥꯝꯕꯒꯤꯅꯤ ꯑꯩꯁꯨ ꯈꯤꯇꯪꯉꯥꯏ ꯐꯪꯂꯣꯏꯗꯕ ꯁꯤꯖꯅ ꯍꯥꯏ ꯂꯤꯛꯂꯥ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯤꯒꯦ ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯐꯝꯃꯨꯁꯦ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇꯤꯅꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯍꯥꯏꯗꯣ ꯅꯪꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯌꯨꯝꯁꯦ ꯂꯨꯅ ꯅꯥꯟꯅ ꯄꯥꯟꯒꯗꯕꯅꯤ ꯃꯤꯅ ꯅꯪꯒꯤ ꯅꯊꯛꯇ ꯋꯥ ꯉꯥꯡꯗꯅꯕ ꯆꯠꯀꯗꯕꯅꯤ ꯅꯨꯡꯗꯥꯡꯗ ꯂꯨꯈꯥꯛ ꯅꯝꯕ ꯌꯥꯗꯦ ꯇꯧꯍꯩꯗꯦ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯃꯤ ꯋꯥ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯅ ꯋꯥꯏ ꯇꯥꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠꯅ ꯇꯔꯪ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯏꯔꯨ ꯁꯦꯡꯅ ꯂꯨꯊꯣꯛꯂꯒ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯇꯨꯅ ꯁꯨꯔꯖꯗꯦꯕ ꯈꯨꯔꯨꯝꯗꯨꯅ ꯑꯐ ꯅꯨꯡꯉꯥꯏꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯖꯒꯗꯕꯅꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗ ꯆꯠꯄꯗ ꯐꯦꯅꯥꯠ ꯃꯈꯣꯜ ꯊꯣꯛꯅ ꯆꯠꯍꯩꯗꯦꯀꯣ ꯁꯨꯝꯖꯤꯠ ꯁꯤꯠꯄꯗ ꯁꯨꯝꯖꯤꯠ ꯃꯇꯣꯟ ꯍꯥꯏꯔꯒ ꯁꯤꯠꯄ ꯐꯠꯇꯦꯀꯣ ꯏꯃꯥꯗ ꯑꯁꯤꯗ ꯅꯠꯇꯦ ꯍꯥꯏꯅꯤꯡꯉꯥꯏ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯅꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯕꯅꯤꯗꯣ ꯅꯣꯡꯃ ꯏꯃꯥ ꯏꯔꯦꯟꯖꯅ ꯐꯖꯅ ꯇꯥꯛꯀꯦ ꯏꯃꯥꯅ ꯑꯩꯕꯨ ꯇꯥꯛꯄꯤꯗꯅ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ ꯅꯃꯧꯅ ꯁꯣꯏꯕ ꯂꯥꯟꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯇꯥꯛꯄꯤꯌꯨ ꯅꯤꯃꯥꯏꯅ ꯀꯩꯅꯣ ꯏꯃꯥꯒ ꯅꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨꯕꯣ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯣ ꯁꯤꯖꯅ ꯅꯤꯃꯥꯏ ꯑꯩꯒꯤ ꯏꯃꯧꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏꯍꯦ ꯍꯥꯟꯅ ꯂꯥꯛꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯅꯪ ꯌꯥꯝ ꯍꯩꯅꯕꯨ ꯈꯜꯂꯤꯅꯦ ꯍꯥ ꯍꯧꯖꯤꯛꯇꯤ ꯅꯍꯥꯟꯋꯥꯏ ꯂꯥꯛꯂꯝꯕ ꯃꯌꯥꯝꯗꯣ ꯂꯥꯛꯇ꯭ꯔꯦꯗꯅ ꯋꯥꯏ ꯑꯃ ꯁꯪꯉꯤꯌꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯅꯦ ꯃꯣꯏꯒꯤ ꯀꯔꯤꯑꯕ ꯇꯥꯃꯨꯕꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯥꯆꯤꯟ ꯂꯩꯃꯨ ꯃꯥꯟꯕꯤ ꯑꯗꯣ ꯃꯗꯨꯅꯒ ꯃꯧ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯗꯤ ꯆꯔꯥ ꯍꯦꯗꯅ ꯁꯤꯗꯧꯕ ꯃꯥꯜꯂꯤꯍꯦ ꯐꯔꯦ ꯑꯩꯒꯤ ꯏꯃꯧꯁꯦ ꯂꯤꯛꯂꯥꯗ ꯂꯤꯛꯂꯥ ꯑꯁꯦꯡꯕꯅꯤꯍꯦ ꯑꯌꯨꯛꯀꯤ ꯂꯤꯛꯂꯥ ꯑꯁꯦꯡꯕꯗꯨꯅꯤꯀꯣ ꯑꯩꯒꯤ ꯏꯃꯧꯁꯦ ꯌꯥꯝ ꯊꯥꯒꯠꯂꯦꯗ ꯃꯃꯧꯁꯦ ꯊꯥꯒꯠꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯏꯃꯧꯕꯨ ꯊꯥꯒꯠꯇꯅ ꯁꯤꯗꯒꯗ꯭ꯔꯣ ꯃꯇꯝ ꯀꯨꯏꯔꯦ ꯑꯩꯅ ꯏꯃꯧ ꯂꯥꯛꯄ ꯉꯥꯏꯔꯛꯄ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯃꯣꯏ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ